Lengchen Berkshi Mayam, Mangang Pakang Taram Nokcheri, Nasi Mu Mayam Gidamakta, Anova film Pudur Laxeri, Nasi film si Maming Titli, Nasi film si Delhi Pashapai de single lifem, Huran Chintikan Mapam Magiwarini. Film si Ahan Musinda, Saba Ludreba building a molay, building si Manundana, Titli Kawanupam, broker Pintu Unarami. Printuna Hairi, Haujik Chagaliba building si, floor taruk like a building. Building ip floor sing asida Pizza Hut, Domino's, shopping mall amadi, gym sanapam apam so hapkadori. Maramaduna building sida mi lakpadi lepoy. Lakadoriba Pashapai Miu Singaduna, Makwina Purakadoriba car singi campam, parking lot sina, ground floor the Wagadoni. Maramaduna Titli, Anoba Sagaliba parking lot se, Nanga Leja Horabadi, no Mother Swadanamaki, Lupa Lishing Amadagina, Lishing Amazonga Power Pangni. Masi Matungana, Titli Amadi Pintu, building Manungi amuk Tamna Toraki, Pintuna Chana Makatari. Titli, Nangi the Mukta building Mapuda, Aina Warish Hanavalurabani, Magi parking lot se, Sumna Lupa la home the Loja Abani. Aduna Karigumba, Nanga Tashing Namaki parking lot se Loge Kalabadi, Hangche, Lupa la home Purgala o. Titli Niam Nangangli, Hanadi, Lupa la Anigalising Humdra Hanakidane, Pintuna Mukumlei, Aishumapuda Hanagadi Yangbani, Adu Mapudunadi, Pashata Bangam Lohere. Ado Titli, Karigumba Nang parking lot se Lorabadi. Nang na mapu the pigadoriba, Lupalising Kuntra ahen badudi, Hapta money the Sweden Maki Hanjangani, Maramadon Haujiki Wenadi, parking lots in Nangini Habama like Kaita Hausi. Adugishumatakta, parking lots in Nangi was a horribly, parking lot si manakta, Kabara Maloraga, Natum the Nena Tawa Punsim the Hingbayarani, Nayamba Sing Amadi, Napadi Yamna Labna, Mafamas the Nena Tana Hingbayabado, Nangi Punsi Pandam Natabra. Maramaduna Titli, Nanga Matam Queen de Mangeric liver, Nangi Manglando Manghangumsi. Titli so Yaning de Arami. Titlina parking lot labor Chaluriba Pumsi Miratni. Aduna Titli, Magi Taba Luraba Matunda, Mayum Delhi the Halaknava, Baston Dura Halaki. Mayum Halakpay Lambida, Titlidi, Ontona Matas Hakre, a hen belishing contrasi, Kadai the Loruni Kanbada. Titli, Matas Sana, Mayum Europa Matumdi, Magi Mayamba Ahal Bikramna, Mangondayamna Sound Hangley, Kadore Asuk King Lakidi, Nachana Pidi, Bardegini had Nasana Laktun Lerabani. Titli ni imung channel pamatundadi, Bikram gi machana pi Silpi, Mapula lit kaluna sanarami. Titli na Silpi pamaga, Nahatang sanaring tanja sida, Titli mayamba yaima, Pratip namuk Titli dang lai. Kay ginunga si di ting na halay Titli na ikoy ko no kumlay, nga si di extra class amatore. Tanja sida dining table delivery la haydana, mayam pun na mapanda tokuna, imung the table to tangjin na bukhonari. Bikram di machana pi Silpi haraw ng haktang sanajari. Adu tanja sida ikang kangudana, Bikram ginipi sangitan hai. I channel Batorage, Silpisu school chatwini. Bikram Namuk Chown Kumley, Nasidi Chanpi Bardin Mini, Chahi Amata Amutang Lakpani, Aduna Nasitangdi, Mayam Puna Kanoma Chaminakisi. Bikram Amadi Sangita, Tongan Tongan Liner, Chahi Makre Henjelekle, Sangita di Mapanda, Machanapi Puraga Lake Ravani. Predit Nasumate Mada Khan Odun Hari, Nasidi Mayam Chamin and never had an Henjang Ahoba Matungibani, Puna Chaminakisi. Adu Sangitadi, Ma Chatlage Hana, Chikang Kang Latokre. Tanja sida table delivery la aliba miyu sing aduna su imung da table se thangjen ma chandre kamai to duno haina Bikram da hanjin hanglakhi Sunitana machana pi puraga chatlage harakpadagi Bikram di khana digi hona sauduna leribani aduna delivery la aliba nupa sing aduna hanjin hanglakliba du tarubada Bikram di amuke hena saukre aduna nupa sing adugo oina onchin aduna akan ba wahaida jinda paudana aduna khatna ba horakhi Jinna Nganaramadagi, Kut Yaunaraki, Bikram Amadi Pradip, Makuani Changsinduna, delivery la aliba miyu sing the Fazana Futharami. Bikram Gimawamatoshi Uroda, sounding level sangitanity, Machanapi Silpi Puraga, Domina Chakre. Matai Manachat Kiva Uda, Titlina. Mi Kanariva Bikram Kamdolaga, Matai Machat Krahari. Adu Bikram di, Saugan Megi Honabi, Titlin Hide sing the game the Taramdi, Titlido in a Kuning no Ashley. Titli Sulema the Tarami, Manatuan the Nahi Sutaraki. Imungi ahal oiba laliti, punama una, kaishu hydra, tumin kumha yingdun lady, a hoina dum macha sing the delivery album using the Puziluan insili. Matanga sendana, imung manung punna chak chaminaring the Titlina, Iki Kizana Mayamba sing the head e, I get another course of Matamna with them by Shakita Piu. Bikram Nayana Shauna Kumlay, Haujik Madui Matamnate, Adu Pradipnadi, carry course no hang e. Titlina Kumlay, auto repairing course ni, certificates of pini, certificates of parabidi, Equigisu Gari workshop on Hangbok Chabayani, Adu course free, Lupalising Contrani, Predit Namu Yamang Hanglay, Adu Yamba Pashadu di Kadai de Hiloruni. Titliso Hanbalatan Kumlay, Haujiki Matamda, Gari workshop on Hango Babasina, Equim the Kitang do Erasukanani, Mayam Mating Pangmangamni. Bikram di, Sawadu Lucreduna, Titli the Tina Cheradun Hari, Hana Nasagi with Pashakita Tanjako, Aduga, Imungi Mating Pang be Wakan Kalu. Napunsida Pashamata Tanjibanang, Imungi Mating Pang Nikana.
ꯑꯗꯨꯕꯨ ꯄ꯭ꯔꯗꯤꯞꯅꯗꯤ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯍꯥꯏꯔꯒꯗꯤ ꯒꯥꯔꯤ ꯋꯥꯛꯁꯣꯞ ꯑꯃ ꯍꯥꯡꯍꯧꯕꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯜꯂꯤꯕ ꯄꯩꯁꯥꯗꯣ ꯃꯥꯅ ꯇꯝꯅꯤꯡꯂꯤꯕ ꯀꯣꯔꯁ ꯑꯁꯤ ꯑꯣꯏꯅ ꯇꯝꯍꯟꯈ꯭ꯔꯁꯤ ꯂꯨꯄꯥ 50,000 ꯑꯁꯤ ꯈꯛꯇꯅ ꯗꯨꯀꯥꯟ ꯑꯄꯤꯛꯄ ꯃꯆꯥ ꯑꯃ ꯍꯥꯡꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯀꯥꯟꯅꯐꯝ ꯈꯪꯗꯅ ꯃꯥꯡꯅꯤ ꯄꯨꯝꯅꯃꯛ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯁꯨ ꯌꯥꯅꯤꯡꯗ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯅꯔꯝꯃꯤ ꯇꯤꯠꯂꯤꯗꯤ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯠꯍꯧꯔꯤꯕ ꯂꯨꯄꯥ 50,000 ꯑꯗꯨꯅ ꯃꯌꯥꯝꯕ ꯕꯤꯀ꯭ꯔꯝꯒꯤ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯂꯧꯕ ꯆꯠꯅꯅꯕ ꯃꯌꯥꯝꯕ ꯄ꯭ꯔꯗꯤꯞꯀ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯠꯂꯤ ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯃꯌꯥꯝꯕ ꯑꯍꯜ ꯕꯤꯀ꯭ꯔꯝꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯕꯤꯀ꯭ꯔꯝꯗꯤ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯕꯤꯀ꯭ꯔꯝꯅ ꯄ꯭ꯔꯗꯤꯞ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯁꯦꯟꯇ꯭ꯔꯣ ꯀꯥꯔ ꯑꯃꯒꯤ ꯗꯦꯂꯤꯚꯔꯤ ꯇꯧꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯛꯄꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯅꯤꯡꯊꯤꯖꯅ ꯑꯝꯇ ꯌꯦꯡꯉꯝꯃꯣ ꯁꯣꯄꯤꯡ ꯃꯣꯜꯒꯤ ꯃꯄꯥꯟꯗ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯄ꯭ꯔꯗꯤꯞꯇꯤ ꯑꯣꯟꯊꯣꯛꯅ ꯀꯂꯛꯆꯅ ꯌꯦꯡꯂꯝꯃꯤ ꯃꯄꯨꯟꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯄꯥꯝꯖꯔꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯔꯝꯕꯅꯤꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯂꯥꯞꯄꯗꯒꯤ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯁꯣꯝ ꯃꯣꯜ ꯃꯅꯨꯡꯗꯅ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯅ ꯗꯨꯀꯥꯟ ꯍꯥꯡꯗꯣꯛꯅꯕ ꯇꯨꯡꯁꯤꯟꯖꯔꯤꯕ ꯂꯨꯄꯥ 50,000 ꯗꯣ ꯇꯤꯠꯂꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯤꯠꯂꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯀꯣꯔꯁꯀꯤ ꯄꯩꯁꯥꯁꯦ ꯊꯤꯕ ꯂꯣꯏꯔꯒ ꯄꯤꯟꯇꯨꯗꯒꯤ ꯔꯤꯁꯤꯞꯇꯣ ꯂꯧꯔꯛꯄ ꯀꯥꯎꯒꯅꯨ ꯇꯤꯠꯂꯤꯁꯨ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯔꯤ ꯑꯗꯨꯒ ꯃꯥꯅ ꯇꯝꯒꯗꯧꯔꯤꯕ ꯀꯣꯔꯁ ꯑꯗꯨꯒꯤ ꯀꯣꯔꯁ ꯐꯤ ꯄꯤꯊꯣꯛꯎꯔꯒꯦ ꯍꯥꯏꯔꯤ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯤ ꯃꯤꯒꯤ ꯗꯦꯂꯤꯚꯔꯤꯁꯦ ꯍꯥꯟꯅ ꯇꯧꯔꯛꯈꯤꯁꯤ ꯑꯗꯨꯒ ꯆꯠꯂꯣ ꯇꯤꯠꯂꯤꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯕꯦꯒꯇ ꯅꯤꯡꯊꯤꯖꯅ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯇꯔ ꯊꯧꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯁ꯭ꯀꯨꯇꯔ ꯊꯧꯔꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯦꯟꯇ꯭ꯔꯣ ꯀꯥꯔ ꯑꯃꯁꯨ ꯊꯧꯔꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯧꯔꯤꯕ ꯁꯦꯟꯇ꯭ꯔꯣ ꯀꯥꯔ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯇꯔꯅ ꯍꯦꯟꯒꯠꯅ ꯊꯧꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯏꯁꯨꯛ ꯁꯨꯛꯄ ꯃꯤ ꯇꯥꯗꯕ ꯁꯣꯔꯣꯛ ꯃꯇꯥꯏꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗꯅ ꯄ꯭ꯔꯗꯤꯞ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯔꯣꯛꯇꯅ ꯇꯤꯠꯂꯤꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯥꯛꯍꯧꯕ ꯁꯦꯟꯇ꯭ꯔꯣꯗꯣ ꯈꯥꯝꯕꯤꯌꯨ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯤ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯗꯤ ꯇꯤꯠꯂꯤꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯈꯥꯝꯃꯟꯗꯅ ꯊꯧꯒꯠꯂꯛꯄꯗꯨ ꯎꯕꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯇꯔꯗꯨ ꯁꯦꯟꯇ꯭ꯔꯣꯗꯨꯒꯤ ꯃꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯈꯤ ꯁꯦꯟꯇ꯭ꯔꯣꯗꯨꯁꯨ ꯈꯥꯝꯗꯕ ꯌꯥꯗꯕꯗꯒꯤ ꯈꯥꯝꯂꯝꯃꯤ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯈꯤꯕꯒ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯃꯈꯨꯠꯇ ꯅꯨꯡꯊꯪ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯣꯒꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯄꯥꯟꯗ ꯅꯝꯗꯨꯅ ꯆꯤꯡꯊꯣꯛꯈꯤ ꯄ꯭ꯔꯗꯤꯞꯅꯗꯤ ꯅꯨꯄꯥ ꯗ꯭ꯔꯥꯏꯚꯔꯗꯨ ꯆꯤꯡꯊꯣꯛꯑꯒ ꯂꯩꯃꯥꯏ ꯃꯈꯥꯗ ꯀꯟꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯐꯨꯕ ꯌꯥꯕ ꯐꯨꯗꯠꯂꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯄ ꯉꯝꯗꯅꯕ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯕꯤꯀ꯭ꯔꯝꯅꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯗꯨ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯨꯕꯗ ꯇꯤꯠꯂꯤꯗꯤ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯤ ꯃꯌꯥꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯑꯗꯨꯕꯨ ꯀꯩꯝꯇꯗꯤ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯕꯤꯀ꯭ꯔꯝꯅ ꯒꯥꯔꯤ ꯇꯣꯡꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯗ ꯁꯤꯔꯛꯂꯤꯕ ꯁꯅꯥꯗꯨ ꯀꯟꯅ ꯆꯤꯡꯊꯠꯂꯒ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯗꯒꯤ ꯏ ꯆꯦꯟꯊꯔꯛꯈꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅꯗꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯊꯣꯏꯅ ꯊꯧꯁꯥꯔꯨꯗꯦ ꯏ ꯇꯩꯔꯕ ꯁꯅꯥꯗꯨ ꯄꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯁꯦꯟꯇ꯭ꯔꯣ ꯊꯧꯔꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯌꯥꯎꯖꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯇꯔꯗꯨ ꯊꯧꯔꯒ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯗꯤꯞꯇ ꯍꯥꯏꯔꯤ ꯒꯥꯔꯤꯁꯦ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯨ ꯍꯥꯏꯅ ꯅꯤꯡꯊꯤꯖꯅ ꯁꯤꯟꯅꯔꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯤꯠꯂꯤꯅ ꯄ꯭ꯔꯗꯤꯞꯇ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯒꯥꯔꯤꯁꯦ ꯑꯩ ꯑꯣꯏꯅ ꯊꯧꯒꯦ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞ ꯍꯥꯡꯕ ꯃꯇꯝꯗ ꯑꯩꯁꯨ ꯒꯥꯔꯤ ꯄꯥꯏꯕ ꯉꯝꯅꯅꯕ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯇꯝꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤꯗꯣ ꯇꯤꯠꯂꯤꯅ ꯈꯨꯜꯂꯛ ꯐꯥꯎꯔꯒ ꯉꯥꯏꯍꯥꯛ ꯊꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯊꯧꯔꯕ ꯃꯇꯨꯡꯗ ꯇꯤꯠꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯕꯁ ꯁ꯭ꯇꯦꯟꯗ ꯀꯨꯝꯍꯧꯔꯒꯦ ꯑꯩꯒꯤ ꯀꯣꯔꯁꯀꯤ ꯄꯩꯁꯥꯗꯣ ꯉꯁꯤ ꯄꯤꯟꯇꯨꯗ ꯄꯤꯗꯕ ꯌꯥꯗꯦ ꯄ꯭ꯔꯗꯤꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯡꯗꯥꯡꯁꯤꯗ ꯄꯩꯁꯥ ꯄꯤꯔꯨꯔꯅꯨ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯄꯤꯔꯣ ꯑꯗꯨꯕꯨ ꯇꯤꯠꯂꯤꯅꯗꯤ ꯉꯁꯤꯃꯨꯛ ꯄꯩꯁꯥ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯄ꯭ꯔꯗꯤꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯂꯁꯤ ꯄꯩꯁꯥꯗꯨ ꯃꯉꯣꯟꯗ ꯄꯤꯔꯨꯔꯁꯤ ꯇꯤꯠꯂꯤꯗꯤ ꯃꯆꯤन ꯊꯤꯗꯨꯅ ꯄꯥर्किंग ꯂꯣꯠ ꯂꯧꯅꯅꯕ ꯄꯩꯁꯥꯗꯣ ꯃꯥꯒꯤ ꯀꯣꯔꯁ ꯇꯝꯕꯒꯤ ꯄꯩꯁꯥꯅꯤ ꯍꯥꯏꯖꯤꯜꯂꯒ ꯃꯌꯥꯝꯕꯁꯤꯡꯗꯒꯤ ꯂꯧꯔꯛꯄꯅꯤ ꯃꯥꯅ ꯄꯥर्किंग ꯂꯣꯠ ꯂꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯕꯁꯤꯡꯗ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯄ꯭ꯔꯗꯤꯞꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯕ ꯄ꯭ꯔꯗꯤꯞꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯇꯤꯠꯂꯤꯗꯤ ꯃꯌꯥꯝꯕꯗ ꯈꯪꯍꯟꯅꯤꯡꯗꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯨꯜꯂꯛꯇ ꯒꯥꯔꯤ ꯊꯧꯔꯛꯑꯝꯕꯗꯣ ꯈꯨꯜꯂꯛꯇꯒꯤ ꯊꯣꯔꯛꯑꯒ ꯃꯦꯟ ꯔꯣꯗꯇ ꯑꯣꯏꯅ ꯊꯧꯔꯛꯏ ꯄ꯭ꯔꯗꯤꯞꯅꯗꯤ ꯇꯤꯠꯂꯤꯗ ꯍꯥꯏꯔꯤ ꯃꯦꯟ ꯔꯣꯗꯇꯗꯤ ꯄꯨꯂꯤꯁ ꯂꯩꯕꯅꯤ ꯈꯨꯜꯂꯛꯇ ꯑꯗꯨꯝ ꯊꯧ ꯑꯗꯨꯕꯨ ꯇꯤꯠꯂꯤꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯃꯦꯟ ꯔꯣꯗꯇ ꯑꯗꯨꯝ ꯃꯈꯥ ताना ꯒꯥꯔꯤ ꯊꯧꯔꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯄ꯭ꯔꯗꯤꯞꯅ ꯃꯦꯟ ꯔꯣꯗꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯄꯣꯁꯠ ꯑꯗꯨ ꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯗꯤꯞꯅ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯤꯠꯂꯤꯁꯨ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯛꯅꯕ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗꯕꯗꯒꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯣ ꯈꯣꯡꯕꯥꯟ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯆꯦꯛ ꯄꯣꯁꯠꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯗꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯗꯤꯞꯅꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯇꯤꯠꯂꯤꯗ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯥꯗꯅꯕ ꯆꯦꯜꯂꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯤꯠꯂꯤ ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯔꯛꯑꯒ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ
खोंबान गाड़ी युंसिनबा मतमदा मखोई मखोंग येसिनखिबदगी यामना यांगना चेनबदि ngamkhide aduna police na makhoi ani bu ilai lai na pharami mathangi ayuktana Pradeep amadi Titli police station gi gate mamangda makhutta thori pullaga pham lerami tanja sida makhoi boss lalaga inspector da hai ngarang sarna phakhiba angang singdo aigi mi ngaktani sarne FIR pandringida wal losinarasi kaikenu khara toromage inspector aduna mahare nangi angang singje pura gadha ngaktani pura lakpa gari thauraga main road ta laine aduga police ki mamang makta da accident ga toksili haujikti mi mayam khangnarabani na paisa khara yam tingdaba yararoi aduna mayam yenana lupa lising yang kai piro boss aduna di inspector hanjan hajari yang kai sidi yamale khara tabiro haujikan su karbar nungai te haduna magi pocket ta yawre lupa lising kuntra puthok pirami Titli gi imung manung di huran jinthi tawba mingonda gari huralaga atopada yonthokpa asina makoi imung manung gi mapung oiba karbar oiribani asigumlaba funa chainaba tangdu laita da punsi mahing asi pamdabadagi Titlina mayam basingdagi tokhaina mirata parking lot ama lawraga masage oiba punsi mi hingjanaba mayam basing khangandana tuminna khonaribani inspector na boss tagi paisa lawraba matungda Titli amadi Pradeep makoi ni ba thadokpirakhi Mathangi sindana Titli amadi Pradeep station manungda lehoba makhoi poche singda lawba laklami tanja sida Titli na magi bag do phakto loba matamda bag manungda paisa ama tyaramdre Titli di humang ina pikakre sor chaning tana khonba ngamkhidre magi matausi urubada Pradeep na hanglai kaidore Titli di pakhatpane heman khiduna sor khonba ngamboi ngamdaboi yamna wana khumlai agi course ki pina naba paisa do bag ta haplambani paisa ama tyaramdre Mirak nara khanglaba Pradeep nadi Titli gi paisa kanana lokthoki haibado khangle aduna Titli da yare kaishu hairano yumda hananaba tawrasi haina manaw na pada tapna hairi adubu paisa singado Titli gi di magi anobu punsi me hingjanaba magi amata ngairaba asani aduna paisa singado mangkiba matamda kamdongna ilai laina tokluni maram aduna Titli asawba amagalunena makoi potchai sangliba police aduda magi paisa pirao haina sauna hairi adubu police aduna di Titli da oina onchinduna yamna thina cherei nasa gi pochai lawradi mapana thokro Titli su constable aduga lawnaba yaba makhai lawnaramlaga thangnaba ka da leireba inspector aduga manakta chensilakhi aduga inspector da sauna hairi nakoi ngarang ai bu phaba matamda ai bag ta paisa mayam yawkhibani ai paisa du kadai da leikre ai paisa pithopiro inspector aduna ne karem ka thaina boi khangsin da ba sa duna hairi nangi paisa haisibu karamba paisa no masi matungdana constable ama mu kausilaga makhoi masel Titli gi paisa ubra haina pangang da hangnari adubu amanasu bag ta paisa yawri haiba makhoi khangde paisa ude hairi police sing adugi wangang sing aduda Pradeep nadi manaw nu pa gi paisa do phanglaroi haiba khangle aduna manaw nu pa hairi paisa do yam sunate wa makha taragumchi yumda hanana ba tawrasi mayam gi mataw sida penjaraba Titli nadi yamna shauning na khumlai ai gi bag ta ngarang lupa lakh hum yawkhibani lakh hum do kadai da leikre Titli shauning bane heman kibana inspector na famliba table adu fawo phak tan kothi thiba horakhi Fiba masi yosilakpadadi inspector na constable ama kausilaga Titli machinmano station gi mapanda chingthokro hairi adubu Titli nadi makhut lonaraga thamoi sengna inspector adu da haijari sarna loksin bikiba ai paisa do handokpiyu adubu inspector adu nadi ai nangi paisa do khangde ude hairi inspector gi nokrem hagrem na ba mantawdu urabada Titli asawo phathaba ngamkhidre thangnaba mikupta Titli na inspector gi collar pairaga akampet wahi kayana thina chaiduna inspector adu da magi paisa piro paisa handoro hairi Anda amukti inspector disu mayam mamang ikai nungsi yana ba haibadu oire aduna Titli machinmano mapanda namduna chingthoraga makhutta lichai chawba ma pairaga machinmano animakta makhut penba makhai phuki sini nani khandaba makhai yamna sathi na phubiki mathangi sendana machinmano ohum scooter tonglaga station dagi punna halakhi Vikram amadi Pradeep ki maithongdadi sauningba mina lakchakhibagi nungai tabagi mami tari aduga Titli di kamna scooter tongli Police station da mayam loktu noduna lawbi horaba paisa singdo Titli gi mapunsigi nena tana hingjanaba amata ngairaba asa oikhibani mathangi sendana Titli makhong sekli imungda changlakhi adu Vikram nadi Titli da yamna shaun hanglakli adu yamnaba lupa lakh homno kadai dagino paisa singdu puraga kadai da chakki khalino Titli di Vikram gi asawbudu ubada mayam bayama Pradeep da mabu kanbiyu matagum yenglakli adu handa amuti Pradeep su kankhidre ahoina dum Titli da haijalai asengbudu haidokho Titli kaimta khumdana tumina lerami adubu mana khumdriba makai Vikram nadi sawba asum hengalakhi aduna mangonda su phuba horakhi Vikram na mamit mai khangdaba makai khupang hanjan thajin bikhi tanja sida imungi ahaloiba Lalit su magi kadagi thorai aduga macha sing adu kanna hainariba wasing duda kaimta takhide chama thaklaga kumhai yeng leiri ngahak yenglaba matungda Lalit na amu hanglai mana kari amu torame Vikram na khumlai
ꯑꯉꯥꯡꯁꯤꯅ ꯂꯨꯄꯥ ꯂꯥꯛ 3 ꯄꯨꯔꯒ ꯆꯦꯟꯈꯤꯗꯧ ꯇꯧ ꯂꯩꯔꯝꯃꯦ ꯂꯂꯤꯠꯅꯁꯨ ꯑꯆꯨꯝ ꯆꯨꯝꯗ ꯀꯩꯝꯇ ꯍꯪꯗꯕ ꯃꯈꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯨꯊꯕ ꯌꯥꯔꯦ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯗꯠꯂꯣ ꯍꯥꯏꯔꯝꯃꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯕꯤꯀ꯭ꯔꯝꯁꯨ ꯈꯥꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯤꯠꯂꯤꯒꯤ ꯃꯉꯛꯁꯝꯗ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯇꯤꯠꯂꯤꯒꯤ ꯃꯀꯣꯛꯇ ꯍꯟꯅ ꯊꯥꯗꯨꯅ ꯐꯨꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯥꯎꯕꯗ ꯇꯤꯠꯂꯤꯗꯤ ꯀꯩꯝꯇ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯁꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯇꯤꯠꯂꯤꯗ ꯊꯣꯝꯗꯠꯂꯒꯦ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯈꯤ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯂꯂꯤꯠꯇꯤ ꯕꯤꯀ꯭ꯔꯝꯕꯨ ꯈꯥꯝꯗꯦ ꯆꯥ ꯑꯃ ꯊꯛꯂꯒ ꯇꯨꯃꯤꯟꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯄ꯭ꯔꯗꯤꯞꯅꯗꯤ ꯇꯤꯠꯂꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯕꯤꯀ꯭ꯔꯝꯕꯨ ꯈꯥꯝꯂꯤ ꯇꯤꯠꯂꯤꯁꯨ ꯌꯥꯝꯅ ꯀꯤꯖꯅ ꯃꯌꯥꯝꯕ ꯌꯥꯏꯃ ꯄ꯭ꯔꯗꯤꯞꯀꯤ ꯃꯇꯨꯡꯗ ꯂꯣꯠꯆꯔꯤ ꯇꯤꯠꯂꯤ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡꯗ ꯂꯣꯠꯂꯒ ꯃꯌꯥꯝ ꯇꯥꯟꯅꯅꯕ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯃꯤꯔꯠꯇ ꯄꯥꯔꯀꯤꯡ ꯂꯣꯠ ꯑꯃ ꯂꯩꯅꯅꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯍꯥꯏꯔꯛꯏ ꯅꯣꯔꯣꯛꯀ ꯃꯥꯟꯅꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ ꯇꯤꯠꯂꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯁꯤꯕꯨ ꯅꯣꯔꯣꯛꯅꯤ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯀꯣꯔꯁ ꯑꯃ ꯇꯝꯒꯦ ꯍꯥꯏꯖꯤꯟꯅꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯆꯤꯟ ꯊꯤꯗꯨꯅ ꯂꯧꯈꯤ ꯕꯤꯀ꯭ꯔꯝꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯖꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯨꯡ ꯃꯅꯨꯡ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤ ꯑꯩ ꯏꯇꯣꯝꯗꯒꯤ ꯗꯥꯏꯇ ꯅꯠꯇꯦ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯁꯤꯡꯗꯣ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯁꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯟꯕ ꯌꯥꯔꯝꯒꯅꯤ ꯄꯩꯁꯥꯁꯤꯡꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯕꯨꯛ ꯐꯠꯇꯕꯗꯒꯤ ꯅꯇꯣꯝꯗꯒꯤ ꯈꯟꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯂꯂꯤꯠꯅ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ ꯑꯉꯥꯡꯁꯤꯗꯤ ꯏꯃꯨꯡꯗ ꯆꯪꯕ ꯂꯤꯡꯗ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯕꯤꯀ꯭ꯔꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯁꯥꯎ ꯁꯥꯎꯔꯛꯈꯤ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯇꯤꯠꯂꯤꯗꯨ ꯐꯨꯒꯦ ꯇꯧꯔꯝꯃꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯇꯤꯠꯂꯤ ꯍꯤꯡꯂꯔꯣꯏ ꯈꯪꯂꯗꯨꯅ ꯄ꯭ꯔꯗꯤꯞꯅ ꯃꯌꯥꯝꯕ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯐꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯕ ꯕꯤꯀ꯭ꯔꯝꯕꯨ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯝꯃꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯃꯅꯥꯎꯅꯨꯄꯥ ꯇꯤꯠꯂꯤꯕꯨꯅ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯕꯤꯀ꯭ꯔꯝꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯄ꯭ꯔꯗꯤꯞꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯝꯃꯤ ꯃꯁꯤꯅꯁꯨ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯆꯤꯟ ꯄꯦꯟꯕ ꯃꯈꯩ ꯆꯩꯔꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏ ꯊꯛꯄ ꯉꯥꯛꯇꯅꯤ ꯂꯂꯤꯠꯁꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯥ ꯒ꯭ꯂꯥꯁ ꯑꯃ パイꯔꯒ ꯂꯦꯞꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯕꯤꯀ꯭ꯔꯝꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯗꯨꯅ ꯄ꯭ꯔꯗꯤꯞꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯗꯤꯞꯅ ꯃꯁꯥꯒꯤ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯄꯩꯊꯣꯛꯇꯨꯅ ꯐꯝꯂꯤꯕ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯝꯃꯤ ꯄ꯭ꯔꯗꯤꯞꯇꯤ ꯃꯌꯥꯝꯕꯅ ꯃꯉꯣꯟꯗ ꯐꯨꯔꯛꯏ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯕ ꯎꯈꯤꯗꯦ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯔ ꯂꯦꯞꯄꯦ ꯇꯧꯔꯨꯕ ꯊꯕꯛꯁꯨ ꯃꯥꯏ ꯑꯃꯠꯇ ꯄꯥꯛꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯌꯥꯎꯗꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯊꯦꯜ ꯐꯝꯕꯗꯒꯤ ꯍꯧꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯐꯥꯎꯕ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯍꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯐꯅꯅꯕ ꯇꯤꯠꯂꯤꯁꯦ ꯂꯨꯍꯣꯡꯕꯤꯔꯁꯤ ꯃꯥꯒꯤꯁꯨ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯖꯔꯕꯗꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯜꯂꯛꯂꯔꯣꯏ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯁꯨ ꯇꯤꯠꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯁꯤꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯂꯅꯤ ꯕꯤꯀ꯭ꯔꯝꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯗꯤꯞ ꯅꯪꯕꯨ ꯉꯥꯎꯔꯕ ꯀꯩꯅꯣ ꯏꯃꯨꯡꯒꯤ ꯅꯨꯄꯤꯗꯕꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯌꯥꯎꯍꯟꯗꯣꯏꯅꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯌꯨꯝꯒꯤ ꯅꯨꯄꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯧꯅꯕ ꯊꯕꯛꯂꯥ ꯄ꯭ꯔꯗꯤꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯅꯨꯄꯤꯒ ꯄꯨꯜꯂꯒ ꯊꯕꯛꯁꯦ ꯇꯧꯅꯔꯤꯕꯅꯤ ꯕꯤꯀ꯭ꯔꯝꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯛꯂꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯁꯤꯒꯤ ꯈꯟꯊꯔꯨꯔꯒ ꯄ꯭ꯔꯗꯤꯞꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯇꯤꯠꯂꯤꯒꯤ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯕꯤꯀ꯭ꯔꯝꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯍꯥꯏꯔꯤ ꯄ꯭ꯔꯗꯤꯞ ꯏꯕꯥꯅꯤꯒꯤꯗꯤ ꯀꯔꯕꯥꯔ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯇꯤꯠꯂꯤꯗꯤ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯒꯥꯔꯤ ꯋꯥꯛꯁꯣꯞ ꯑꯃ ꯆꯂꯥꯏꯔꯤ ꯒꯥꯔꯤ ꯋꯥꯛꯁꯣꯞꯇꯨ ꯃꯇꯣꯝꯗꯅ ꯆꯂꯥꯏꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯃꯈꯥꯗ ꯃꯤ 3-4 ꯊꯝꯃꯤꯕꯅꯤ ꯕꯤꯀ꯭ꯔꯝꯒꯤ ꯁꯥꯁꯤꯟꯅꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯨꯕꯗꯅ ꯅꯨꯄꯤ ꯃꯄꯥ ꯑꯗꯨꯅꯁꯨ ꯇꯤꯠꯂꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯒꯥꯔꯤ ꯋꯥꯛꯁꯣꯞꯅ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯒꯠꯂꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯆꯗꯕꯤꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯃꯇꯣꯝꯗꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯇꯤꯠꯂꯤꯕꯨ ꯊꯥꯒꯠꯄ ꯌꯥꯕ ꯃꯈꯩ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯒꯠꯄ ꯌꯥꯕ ꯃꯈꯩ ꯊꯥꯒꯠꯂꯛꯂꯤ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯊꯥꯒꯠꯄ ꯌꯥꯕ ꯃꯈꯩ ꯊꯥꯒꯠꯅꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯁꯤꯟꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯠꯂꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯇꯤꯠꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯤꯂꯨꯕꯨ ꯂꯧꯕ ꯂꯥꯛꯈꯤ ꯇꯤꯠꯂꯤꯒꯤ ꯃꯄꯥ ꯂꯂꯤꯠꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟ ꯂꯥꯡꯕ ꯃꯇꯝꯗꯗꯤ ꯀꯩꯝꯇ ꯌꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯖꯒꯣꯏ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯤꯂꯨ ꯑꯃꯗꯤ ꯇꯤꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯄꯤꯟꯇꯨꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯤꯠꯂꯤꯗ ꯆꯤꯔꯣꯜ ꯇꯧꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ ꯄꯥꯔꯀꯤꯡ ꯂꯣꯠꯀꯤ ꯄꯩꯁꯥ ꯊꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ ꯑꯩꯅꯗꯤ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯂꯨꯔꯦ ꯑꯗꯨꯒ ꯑꯩ ꯑꯣꯏꯅ ꯆꯣꯞꯍꯜꯂꯛꯑꯦ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯁꯣꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯔꯦ ꯄꯤꯟꯇꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯥꯎꯔꯨꯕꯗꯤ ꯌꯥꯗꯕꯅꯤना ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯤ ꯃꯊꯪꯗ ꯀꯩꯒꯨꯝꯕ ꯅꯪꯅ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯂꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯂꯤ ꯅꯤꯂꯨꯒꯤ ꯃꯄꯥꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯤ
नखोई नुपा मयुमनदी लुखोंबसिदा पैसा अमत पियुसु हाइरक्ते अउनपोचु केमते डिमांड तौरक्ते अदुना अइना नीलूगी दमक्ता मागी लुहोंबदा सिजननब तुंगसिनजरिबा पैसा खुदिम नीलूगी अकाउंट लोइनमक डिपोजिट तौसिनख्रबनी हादुना बैंक की डॉक्यूमेंट सिंगदो विक्रमदा पिरक्खी मथंगी सिंदना नीलूगी ओमपोनी हादना डाइनिंग टेबल अमा पिरक्खी ललिते चाक चाबा मतमदा डाइनिंग टेबल दा फम्मनी मतागुम मोंदा नुंगाइजरी अदुबु नीलू अमदि तितली मखोय अनिदि फम्मुगी तोंगान तोंगान साइड ममाय लेथोकनदुना अमन अमगी मनाक्ता नक्सिनदना तोंगान तोंगान हिपनरी मथंगी अयुक्तना मयाम पुना टेबल दा फम्मगा चाक चामिनरमी अदुबु टेबल दा फम्मगा चाक चारनी हैना मोंदा यामना नुंगाइजखिबा ललिते चौक्री मसिंग सुदबगी काचिन अमदा फम्मगा चारी मयाम चाक चानरिङेदा विक्रमना वा खोदोलदुना हाइरई तितली हौजिक्ति नीलूसु अखोय युमदा लाक्लबनिना नखोयना चथोक चसिन तौबदा नुंगाइनबा नीलू नखोयनि चमिनरगा कार शोरूम दगी फोर्ड कंपनी ना साबा फिगो कारदो मेरून मचुदा अमता येंगलुचो तितलीदि मयामबना करी मरमगिदमक्ता शोरूम दगी कार येंगलुचो हाइरिबनो हाइबा खंगी अदुना कया चटनिंगदे अदुबु मयामबना हाइरकपनिना चत्तबदि यादे मथंगी सिंदना नीलू मदि तितली शोरूम अचौबा अमदा लाक्लमी शोरूम मनुंगदना तितलीना फोर्ड कंपनी ना साबा फिगो कार की मेरून मचुदा अमता येंगे हाइरी अदुबु स्टाफ अदुनदि तितली की मोह मतौ माना सेलिबा फिजोल सिंग अदु उरगा चिंगना हंगलाई नंगबु कदायदगिनो कार थौबबु हाइब्रा तितली नसु इपंग पंग खुमदोरई आइदि कार थौदे इयाम्बा सिंग थौबनी अदो अखोय युमबदि यमुना तुरेन मपानदगिनी स्टाफ ना मो हंगलाई यमुना तुरेन मपान ओरदि ड्रेन मनाक्ता लेबा कॉलोनी अदुदगिरा इस्लाम पैसा पाइदबा मयाम के लेफमदो नत्रा स्टाफ अदुगी हंथबा मियेंग अमगु लुनना तितली दा हंगलइबा वाहंग सिंग सि तारबदा नीलूदी सावबदो लोइख्रे अदुन स्टाफ अदु ओनसिनदुना हंगलई करी मरमगिदमक्तनो अदु कुपना हंगलिदि कस्टमर की लेफम चाफम सिदि कार लेबा मतम अदु खक्ता हंगनबा नत्रा नखोइना आई नुपादा हंगलिबा वाहंग असिमा शोरूम असिगी अतै कस्टमर सिंगदसु चप मानना हंगब्रा अदुगा अमुकसु खोंजेल कलपना कस्टमर खुदिम मानबम येंग्रिबा करिगिनो हंगली नीलूनदि तसेंगनमकी मफम असिदा कार लेनबा लाकपनी खलगा मागी नुपा तितलीदा हंथने येंगलबा येंगदुदा सावजरिबनी नीलू मदि स्टाफ अनिना लाउनरिबा सिंगदो तारुरगा अतोपो ऑफिसर मन हाइरई लाक्लिबा कस्टमर सिंगदुदा मखोइना पामलिबा गाड़ीदो टेस्ट ड्राइव अमुतंग तौहलुरो मसी मतुंगदना नीलूगा लाउनाखिबा स्टाफ जुना नीलूदा हाइरई नखोइना पामलिबा गाड़ीदो टेस्ट ड्राइव तौद्रिङिदा नखोइगी नमिंग नथा लेफम चाफम निंगथिजने इसिलमो नीलूना ममिंग मथा इबा हौद्रिङिदा तितलीना ओइना चेंसिलगा ममिंग मथादो मा ओइना इगे हाइरी मथंगी सिंदना तितली नीलू अमदि शोरूमगी स्टाफ मखोइ हुम गाड़ी टेस्ट ड्राइव तौरमी नीलूदी कार मनुंग यावरिबा अनौ अनौबा फीचर सिंग अदु येंगदुना स्टाफ अदुदा हंगली कार गे अनौबा फैसिलिटी फीचर सिंग सि कमदौना सिजनगनी अदुबु तितलीदी मखोइना गाड़ी असि लैरोइ खंगबनिना कैमता गांगदना तुमिन्ना गाड़ी थौरी ngahak gari thoraba matungda titlina mirak narak yenglaga main road tagi haidolaga mi kaya chatnadaba khulak oi kai tawba lambi mada gari du thaujalakhi mirak narak khanglaba staff aduna su titli gi matau du ubada makhoi gi boss ta call tawnana khonari aduba tanja sida ikang khangudana titli gi gari mamang Vikram amadi Pradeep makuta nungthang amamam pairaga gari tamna kanna chensilakhi oirakliba phiba masi uruda staff aduna di gari khama phabu nangjingida mathwai hingnana gari dagi chongtharga chenkhina bu khonari अदुबु विक्रम अमदि प्रदीप चेंसिलक्तुना स्टाफ अदुबु फाजननब कन्न खोनरी विक्रम अमदि प्रदीप की मतौसि उरुबदा नीलूदि ngakपदु लोइख्रे तौफम खंगदना कोयेंग येंगली अदुबु तितलीदि असिगुमनब थौदोक्सि निमित खुदिंगी उरबनिना कैमता खनखिद्रे तुमिना लैथोक्तुना लैखि असोमदना विक्रमना माना पायरलिबा नुंगथंग अदुना स्टाफ अदि मकोक्ता हन्ना हन्ना थोमदलमी ममैदि स्टाफ तो ज्ञान मांगदुना वानथाख्रे मसा लेंखिद्रे मसी मतुंगदना विक्रम अमदि प्रदीप अनि चंगदना अशोकप ई पुबदै तैरब स्टाफ तो गाड़ी मनुंग चिंगसलगा हापचनबु खनरी तितलीसु तंजा चानना स्टार्ट तौरगा गाड़ी कन्न थौरखि अदुबु असिगुमलबा किनिंगाय ओरब थौदो हान अमुक तफाव उजरक्त्रिबि नीलूदि अकीबने हेमनखिबदगी मपा कौ कौदुना कपली अदुबु किजबने हेमनलपदगी मफी फाबो मंगसिनखि नीलूदि खोंजेल हौना कपलगा माबु थादोपिरमो हायना हंजन हंजन हाइजरी नीलूगी पाखचबु मतवदु उरुबदना विक्रमना नीलूदा हाइरई नुपासे सिबनते हौजिक फाबो सोर होली करिसु पाखलुनु उपाय लेट्रबि नीलू मागी फोन लौथोगा प्रिंस से कॉल तौरगा हाइरी प्रिंस आइबु लौबला ओ मसी उरुबदना प्रदीपना नीलूगी फोन मुल्ली अदुगा नीलूदा तुमिन्ना लयु हाइरी मखोइना लौरलिबा गाड़ीसी वर्कशॉप ता थननमगा मखोइगी थबक लोरे थबक हेक लोयबगा मयुमदा हल्लनी हाइना नीलूदा थेमजली अदुबु नीलूदी हौजिक फाबो कप्पा लाबो लेप्ट्री अदुना नीलूगी मतौसिदा कुइना गाड़ी थौबा याररोय खंगलजुना विक्रमना गाड़ी खाम हाइरखि तितलीना गाड़ी हेक खामगा प्रदीप अमदि विक्रम मखोइनी चंगदना अशोकप स्टाफ तो सोरोक मतायमदे लंथोकलमी तंजा सिदना नीलूसु गाड़ी दगी कुमथरगा चेनखिनब तोरमी अदु विक्रम अमदि प्रदीपना नीलूबु नमदना फारगा गाड़ी मनुंगदा अमुक चिंगसिलखि अदुबु हजु फाबा नीलूबुदि कप्पा लेप्ते खोंजेल हौना कपली नीलूना असुम मखा ताना कप्तुना लेरबदि पुनमक सोइनबा तारे हादना प्रदीपना
नीलूगी मचिन मेलगा मयुम यौननब पुरखी मथंगी सिंदना तितली मचिन मनाउन मयुम योरकपदा मखोई मसादा तैरो इसिनो तैथोक तैथोनो वारी सानरी ngasai Nilu na phone tokiba Prince Harib nu padu kanano Prajim na khumlei makhoi lekai mabung mapa oramani adubu laleti hoi ni maini kem ta haidi machas na toriba thabaksi phai su haidi phatte su haidi tumin na kumhai yengduna lei mathangi sendana Nilu di makhoi ka kaptuna lerami Titli na Nilu gi ni hana cha henjang pusan birakhi adubu Nilu na di hanna phawa yengde adum kaptuna leiri aduga maike emuramdana Titli machimna ohumdi mayam punna phamina duna chak chari Tanja sida Bikramna Titli da harai Nilu da horen wari fazana sao Ekoi imungna toriba karwarsi karino haba monda su fazana khanghalu Titli na khumlai haujiti kem ta hodre aduna hayeng wena sanabana farani ngasi gidi pakhatpane kaini wari sanapam khangaroi mathangi sendana Titli magi kara tumlami adu mamangda Titli di man hauji leiriba mayumdagi chenthokpa ngamdana yamna wana leibadu urakpada khangboi lakpoi mikap thorakhi adu mana mikap thorakpa matamdadi magi phamuna khanda Nilu di leramdre Maram maduna Nilu thirunaba imungdagi hatu hatu chenthoraki ahingi mi chiklaba kanamta chatnadaba lambi asukpa kayada changchangdana Nilu koi thiri laibak fabadagi Nilu gali amada magi suitcase puraga chatlerami Titli su Nilu kawraga chensilaki ma lakpa ubadan Nilu su yamna kanna cheli Titli dagi nan thoknaba adubu Titli na kanna chensilaktuna Nilu gi makhodang pairaga mayumda halasila aw haina chingli adubu Nilu nadi kamna hairi Ayi khudang si thado natrabadi nakhoi imung si karam imung no haba lekai tana na balawani Titli na khumlai lekai asida leiriba miyoi khudimakna akhoi gi imung si karam imung no khanglamoi haina khanbra Nilu su mana fana lawrabasu karisu kanaroi khanglei adubu masimak fana oiduna su haujuk phawa Nilu di Titli digi nanthoga chena na bukhonari magi matosi ubuda Titli na muhairei karigumba nangna mafam asidagi chakrabasu ai iyamba anina nangbu fangnaraba koi thirakani Karigumba nang fangdrabasu nayumda lehoriba nangi ima babada aigi iyamba anina kari torkani habado nangsu khantharaga yingo adubu Nilu nadi sak takhatna khumlei madugi damakta ai kesu khande aigi prince loinamak thengnaba ngamgani Titli na mu shauna khumlei nakhogi nabung nokpaduna akoida kaidoba ngamdeno Nilu na mu khumlei prince aigi nungsinaba nupani aigi damakta mana tawba ngamledaba leite Titli su shauna hanglei nangi nungsinaba oirabadi karigi nangbu engonda luhong halaino Nilu na khumlei aigi prince di achawa thikadani nangumba mi macha natte prince na magi karbar na maram oiraga masana pamjadana mana khwaidi pamjadabi nupi maga namdana mama mapana luhongbiki mayumgi mising na mangonda pressure piramdrabadi prince ka aiga sojana makki luhonglamgani punamak taroraga amuk Titli na harai Nilu thikadar singse sanga chawbani makhoidi yamna sathiba ngaktani nangna tawgadoriba thabaduna imu manungda lehogdoriba namana pada sokani Nilu nadi magi prince di aduguma mi natte hairi Haujikti Titli su khangli Nilu khamba yararoi haiba aduna ingna amu hanglai nang haujin nungdang sida kadai da chattoino aduga kanagi da leidoino Nilu na amu khumlai prince na magi nupi divorce tawna court ta che pisin khrabani adubu makhoi gi divorce du confirm tabu matamda noma nini di changadori aduna numit nini humni gi matungda magi divorce che hek lapaga aikhoi ani luhonglani maram maduna tangai fadana magi divorce ki che laktriba phawadi ai kadai da no lu laga leirurge Titli wakhal ha khantharuraga tapna harai Nilu nang chakhranu Nanga khangna jariba prince ki divorce ki che laktriba phawa ai inakta leiro Nilu sungak na hanglai kaigino nangna ai mateng pangdoidi Titli na khumlai free da nangi na teng panggadaba natte nanga prince ka unahangani nakhoi ani thungnana basu aina mateng pangani tabu prince ka ai amuktang unahalu maga unaraga wari sanage Nilu su Titli na haning libudu kaino khanglai aduna hanglai ai mateng panglibagi paisa kaya lodino Titli na khumlai lupa la ahum Nilu na amu hanglai adu yama paisa duna kaidonage haino Titli na khumlai nangsu prince ka thungnaba pami aduna aigisu aina pamjaba ama leijai aidi mafam asidagi lapna chattuna aina chikna nena taba punsi amada hingba pami Nilu na amu khumlai aingondadi lupa la ahum leite adubu lupa la ani makhaidi aigi account yaramgani aigi own potni hana aigi ima babana pirakhibani Titli na amu khumlai karigumba nanga prince ka thengnaraba matungda aingonda paisa da piba ngamloi hana di harakano Nilu su yamna confident lein harai karigumba nangna aibu prince ka unahanba ngamlabadi numit adumaktada nangi namingda check ibige nangna chaningba matamda bank ta chattuna paisa singada lokthoklucho Titli su Nilu na hairiba singse yaningle aduna magi nena taba punchidu fangnanabagi damakta afa fatta amata khangthadana Nilu makhoi ni punna mayumda amuk hanminnarakhi mathangi ayuktana kemta tawkhidabagum mayam punna breakfast chaminarami Nilu na magi chakhumgi thabak losilaklaga Bikram da harai ngasi di Titli aikhoi ni kaithel dagi potchai khara leiruge Bikram na amu hanglai ngarang kaithel dagi potchai leirubadaine anja asam Titli na marak thachiladuna khumlai ngarang leirakpa potchai singduda kauramba khara su leire aduga ngasi se Nilu gi mama su kaithel da lakani haibani aduna makhoi ani amutang unahaluge mathangi sindana Titli amadi Nilu makhoi ani
तितली की अमन स्कूटर अदु तोंगलगा प्रिंस का उननबगी धमक लाक्लामी लंबी चटना चटना तितली न हंगलई नंगना प्रिंस का उनब चतोइसे मागी नुपी इमुंग मनोंगी मियुइनिदि अमता उरोइद्रा होरेन खतना चेनदि तौरओइको नीलूना खुमलई अदुगुम्बा केमता तौरोइ प्रिंस की नुपीदी मचा याउदे अदुना मतम पुंबदा ब्यूटी पार्लर दा तलेबनी अदुगा प्रिंस की ऑफिस तदी माना ख्वाइदगी चावबनी अदुना स्टाफ खुदिमक माना भायबदी लोइनमक इनबनी मंगोंदा कनामतना वा हाइबा ngамoi वारी साना साना लाकपना प्रिंस की थबक सुफम मफम अदु योक्सलखी मथंगी सिंदना नीलू अमदी तितली मखोइनिना प्रिंस की ऑफिस से चंगलप मतमदा प्रिंस नदी मुखुत कलोनरगा तितली ब हराव हराव मागी ऑफिस ता कौसली प्रिंस ना मागी सेक्रेटरी दाहरी लाकलिबा मियु एनी सि एखोगी अपार्टमेंट लेननबा येंगबा लाकलिबनी अदुना मखोय अनी ना येंगनिंगलिबा अपार्टमेंट दो आई पुन्ना चमिनरगा अमुक्ता येंगहलुगे अदुना ऑफिस तगी हेंदोमगनु नंगदी मसीगी मतुंगदना मी कनामता लेतबा अहांगबा अपार्टमेंट अदुदा प्रिंस नीलू अमदी तितली मखोय हम पुन्ना चमिनरपा मतंदा नीलूदी का मनुंग हेक चंगलपगा प्रिंस ता चेना कोनसिली अदुबु तितलीदी माना हेक लुहोंगदुना लौरिबि मागी नुपीना अतोप नुपा अमगा लेमिनाबदो उना उसिनदबा सारी ममाय लेथोक्तुना लेरी तितलीना मागी हेक नुपीबु अतोप नुपा अमगा लेमिनाहलिबा अदुगा पुनम उना उसिनद्रिबा असि ममल ओइना नीलूना मंगोंदा लुपा ला अनि मखाय पिरक्कदोरिबनी पैसासना तितलीना मागी नेना ताबा पुंसीदो फंगनी हाबिगी आसादा उना उसिनखिदबनी मथंगी सिंदना नीलूदी मैथोंग मकालाना मयमदा हलखी अदुगा तितली मैथोंददी लांतकनबगी ममी अमदी तारी माना निंगजरिबा नेना ताबा पुंसीसी फंखिगद्रा खल्लुबदा पाखतचबसु फावरी नीलू अमदी तितलीना मयुम हेक यरौपा मतमददी तितली मतैमा विक्रम गी नुपी संगीता उकिल अमगा लोइनना मयुमदा लेरमे संगीताना नीलू उबदा नीलू मनाक्ता कौशिनबिरमी अदुगा नीलूदा छना अमा पिरखी तसेंगबदी संगीताना नीलूदा पिथोरलिबा सनादो विक्रमना मतम अमदा सेंट्रो हुरानमा मतमदा गाड़ी तोंगपी नुपी अमगी मनादगी थदतलगा मुलक्खिबा सनादुनी मसी मतुंगदना उकिलना माना पुरलिबा डॉक्यूमेंट सिंगदो विक्रम दा लोइनमा पिसिलमी अदु हाइरे डॉक्यूमेंट सिंग से संगीताना खोइनी डाइवोर्स की चे ngakतनी साइन तोक्सलु विक्रम दे ममित्तगी मपी इराचेना मथवाय नुंगाजेदना हंगलाई चे सिदा करी करी इदिबनो उकिलना हाइरे संगीताना खोइ अनि न खाइनरगा लेरकपा चही मा हिंजिलकले न खोइनी मरकता मरी अमतसु लेनदबा कुइरकले मसीगा लोइनना संगीताना न खोइ युमदा लेरिंगी मतमदा नंगना संगीतादा तत्तना फुखी अदुना संगीताना न खोइ अनि डाइवोर्स तौननबा कोर्ट चे थारकपनी डाइवोर्स पेपर सिदा नंगना हेक साइन तौबगा था अमगी मनुंगदा संगीतादा लुपा लाख 5 पीगदबनी अदुगा अंगांगी लाइरिक लाइसु तंबगी क्रॉस पुनमक्सु नंगना था खुदिंगी संगीतादा पीगदबनी मसीगा लोइनना नंगी लेजरिबा प्रॉपर्टी असिदगी नंगी नचान पी सरुक्सु पीगदबनी उकिल की वारोल असि तारबा मतमदा विक्रमदी मथा साबदा मकोक पाइख्रे अदुगा थंगनबा मेकु अमदना उकिलदा यामना साउना येंगलगा हाइरै करिगुंबा आइना चेसिदा साइन तौद्रबदी कमदौबा उकिल अदुनसु सक्ता खन खुमलै नंगना संगीतादा फुखिबा मतमदा संगीतागी हक्चांग ई चंखिबा खामगा लेखिबा दाखफम कयागी फोटो लेरी अदुना अखोइना कोर्ट फोटो सिंग अदु पिसिलुबा तारबदी नंग जेल दसु लेनी अदुगा पैसा मयाम अमसु तिंगनी विक्रम मसागिदि मराल लैरबनिना चेनफम लैत्रै मसानासु खंजरबनिना वा मखा तानरुबा तौदना डाइवोर्स पेपर दा साइन तौरमी मथंगी सिंदना विक्रम दे कदाइदगी पैसाना संगीतादा पीरुगनी खल्लुबदा मथा साख्रे मथवाय नुंगाइतबन हेमन खिजुना मपी ताबा मखै कपली तंजा सिदा प्रदीपना विक्रम थेमजिलदुना हाइरि मसीगिदमक्तदि कैसु खल्लुरनु थोख्रबदि थोख्रे पैसागिसु कैमता खल्लुनु गाड़ी अचौबा अहुम मरी हुरालगा अदुम फंगजनी विक्रमना अमुक प्रदीपता हाइरै नंगना हाइबदो मदु ओइथोकपा यारोय था अमगी मनुंगदा गाड़ी अचौबा अहुम मरीगी डिमांड कैसु लाओय डिमांड लाक्त्रबदि अखोइना गाड़ी हुरालोरबसु पैसादि फंगलोय इमुंगी अहल ओइरिबा ललितती मचासिंग मथा सानरिबा वानरिबा सिंगसिदा हन्ना फावबा येंगदबा मखै मागी चाफम थोपा चाक चारगा तुमिन्ना लेसिली मसीगी मतुंगदना विक्रमना नीलूबु मनाक्ता कौशलगा फमली अदुगा नीलूदा नुंसिनि येंगनदुना हाइरै नीलू ngasi एंगोंदा थोकलिबा थोखनिंगदबा थौदोकसिंग असे आई इनाउपा तितलीददि थोखहल्लो हेना नंग वासउ नीलूसु विक्रमगी मतौसिदा चनफम लेत्रदुना सक्तबा यादबदगी तितलीबु थादोकलगा चटलोय हेना वासखी अदुबु नीलूना वासकपा हेक लोरकपगा ngसाइदगी तुमिन्ना फमदुना कुमहाई येंगलगा लेरंबा ललिना हाइरै नीलूना लुहोंगलपा मतमदा मागी मपाना पैसा मयाम हापखिदाइने मदु ओइना संगीतादा पीख्रो विक्रमना अमुक साउना खुमलै अदुदि अंगांगी पैसानी मखोय अनिगी पैसादुदि सोक्चिनबा पामदे ललितना अमु हाइरै अंगांगी पैसा लौथोकपा नते इमुंग मनुंग मसेल अमन अमदा मतेंग पांगनाबनी कोना पैसा लेरकांदा मखोयदा मु पिसिलसु यानी सानरिबा वारी सिंगसि तारुबा मतमदा तितलीदि पाखतपदो लैख्रे हंदा अमुकसु मागी प्लान सि सोयगदोरिब्रा खल्लुबदा अदुबु मपा अमदि मयामदा हंगतुना वा ngangbadi ngamjadri विक्रमसु मपागी वाहेसि तारुबदा आसा अमगा लोइनना तितलीदा येंगलखि अदुबु नीलू अमदि तितली मखोइनिदि पैसा पिथोनिंगदबनिना मतेम संगीतागी मेमदा ओइना लाक्लमी संगीताना तितली मतेमना उबा मतमदा यामना ngakchen hanglai kaidaurai nakhoini itha thajadana lakidi तितलीना खुमलै डाइवोर्स की मतंगदा वारी सानबा लाक्पनी डाइवोर्स पेपर दा साइन तौरबा मतुंग
ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯈꯤꯕꯗꯣ ꯃꯇꯝ ꯈꯤꯇꯪꯒ ꯁꯥꯡꯗꯣꯛꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯅꯤꯂꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯨꯡꯁꯤꯟꯖꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡꯁꯤ ꯁꯤꯖꯤꯟꯅ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯤꯂꯨ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯉꯔꯣꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯪꯒꯤꯇꯥꯒꯤ ꯑꯅꯧꯕ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯁꯤꯜꯄꯤ ꯄꯝꯃꯒ ꯊꯣꯔꯛꯏ, ꯑꯗꯨꯒ ꯇꯤꯠꯂꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗꯤ ꯌꯥꯕ ꯉꯝꯃꯣꯏ, ꯎꯀꯤꯜ ꯌꯥꯎꯔꯤꯉꯩꯗ ꯁꯥꯏꯟ ꯇꯧꯅꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯌꯥꯅꯈ꯭ꯔꯕ ꯋꯥꯐꯝꯅꯤ, ꯑꯗꯨꯅ ꯃꯇꯝ ꯁꯥꯡꯗꯣꯛꯐꯝ ꯊꯣꯛꯇꯦ꯫ ꯁꯪꯒꯤꯇꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ, ꯅꯪ ꯏꯃꯨꯡꯗ ꯆꯪꯂꯝꯃꯣ, ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯍꯧꯈꯤꯒꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁꯪꯒꯤꯇꯥꯅ ꯇꯤꯠꯂꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯅꯨꯄꯤ ꯂꯩꯔꯦ, ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯦ ꯎꯕ ꯍꯧꯔꯛꯑꯕ꯭ꯔꯥ? ꯑꯩꯅ ꯅꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯑꯋꯥꯕꯗ ꯅꯣꯡꯃꯇ ꯎꯈꯤꯗꯦ꯫ ꯅꯌꯥꯝꯕꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯐꯨꯕ ꯃꯇꯝ, ꯑꯩꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯏꯇꯣꯝꯗ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯅꯌꯥꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯕꯅ ꯅꯪꯒꯤ ꯅꯄꯥ ꯍꯅꯨꯕꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯍꯅꯨꯕꯗꯨꯅꯅꯤ ꯑꯩꯒꯤ ꯏꯄꯥꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯂꯒ ꯄꯨꯔꯛꯈꯤꯕꯗꯣ꯫ ꯑꯩꯅ ꯅꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯅꯈꯣꯏꯕꯨ ꯍꯦꯛ ꯎꯕꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯇꯧꯅꯤꯡꯗꯦ, ꯑꯗꯨꯅ ꯇꯤꯠꯂꯤ, ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯔꯣꯏ꯫ ꯅꯤꯂꯨꯒꯤ ꯄꯩꯁꯥ ꯑꯣꯏꯒꯦꯔꯥ, ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯛꯄ ꯄꯩꯁꯥ ꯑꯣꯏꯒꯦꯔꯥ, ꯑꯩꯒꯤ ꯄꯩꯁꯥꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯅꯅꯕ ꯄꯤꯗꯕ ꯌꯥꯔꯣꯏ, ꯁꯨꯅꯅꯕꯁꯨ ꯂꯧꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯕꯅꯤ, ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯁꯨ ꯈꯟꯗꯕ ꯌꯥꯗꯦ꯫ ꯃꯊꯪꯒꯤ ꯁꯟꯗꯦꯅ ꯇꯤꯠꯂꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯍꯤꯡꯁꯥꯞ ꯍꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯂꯨꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯗꯤ ꯄ꯭ꯔꯤꯟꯁꯀꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯃꯉꯣꯟꯗ ꯒꯤꯐ ꯑꯃꯠꯇ ꯊꯤꯟꯕꯤꯔꯨꯆꯣ꯫ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯅꯁꯥ ꯆꯠꯂꯒ ꯊꯤꯜꯂꯨꯕ ꯀꯩꯗꯧꯒꯦ? ꯑꯩꯁꯦ ꯅꯪꯒꯤ ꯗꯤꯂꯤꯚꯔꯤ ꯕꯣꯏ ꯅꯠꯇꯦ꯫ ꯅꯤꯂꯨꯅꯁꯨ ꯁꯛ ꯇꯥꯈꯠꯂꯒ ꯈꯨꯝꯂꯛꯏ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯏꯟꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯇꯧꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯩꯁꯥ ꯐꯪꯅꯤ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯊꯥꯗꯣꯛꯑꯣ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯤꯠꯂꯤ ꯅꯤꯂꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯅꯤꯂꯨꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯔꯣꯏ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯋꯥꯈꯟ ꯈꯟꯈꯣ꯫ ꯅꯤꯂꯨꯁꯨ ꯇꯤꯠꯂꯤꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯠꯂꯤ ꯅꯤꯂꯨꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯟꯁꯀꯤ ꯕꯥꯔꯗꯦꯒꯤꯗꯃꯛꯇ ꯒꯤꯐ ꯑꯃ ꯄꯨꯔꯒ ꯄ꯭ꯔꯤꯟꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯠꯂꯤꯅ ꯄ꯭ꯔꯤꯟꯁꯀꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯤꯟꯁꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯅꯣꯛꯈꯤꯗꯨꯅ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯇꯤꯠꯂꯤꯅ ꯑꯉꯛꯄ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯒꯦꯠ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯄ꯭ꯔꯤꯟꯁꯀꯤ ꯅꯨꯄꯤꯅ ꯎꯔꯝꯃꯤ, ꯑꯗꯨꯅ ꯇꯤꯠꯂꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯪꯂꯛꯏ꯫ ꯇꯤꯠꯂꯤꯁꯨ ꯏꯉꯛ ꯉꯛꯅ ꯄ꯭ꯔꯤꯟꯁꯀꯤ ꯕꯥꯔꯗꯦ ꯒꯤꯐ ꯊꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯇꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯀꯤꯖꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯤ, ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯊꯤꯀꯥꯗꯥꯔ ꯑꯃꯅ ꯑꯩꯒꯤ ꯒꯤꯐ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯁꯤꯟꯅꯔꯤ꯫ ꯄ꯭ꯔꯤꯟꯁꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯏꯅꯗꯧꯔꯦ, ꯃꯆꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯅꯤꯂꯨꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗꯅ ꯇꯤꯠꯂꯤ ꯄ꯭ꯔꯤꯟꯁꯇ ꯌꯥꯝꯅ ꯁꯥꯎꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯄ꯭ꯔꯤꯟꯁꯀꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯅꯗꯤ ꯇꯤꯠꯂꯤ ꯇꯥꯟꯅꯔꯛꯈꯤ, ꯑꯗꯨꯒ ꯇꯤꯠꯂꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯗꯕ ꯀꯥꯆꯤꯟ ꯑꯃꯗ ꯆꯤꯡꯁꯤꯜꯂꯒ ꯍꯥꯏꯔꯤ, ꯇꯤꯠꯂꯤ, ꯅꯪꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯅꯗꯤ ꯄꯥꯝꯖꯅ ꯄꯣꯛꯈꯤꯕ ꯅꯠꯇꯦ, ꯁꯣꯏꯕꯗꯒꯤ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯁꯤꯕꯗꯤ ꯅꯤꯂꯨ ꯈꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯤꯠꯂꯤ, ꯅꯪꯅ ꯍꯧꯖꯤꯛ ꯎꯈꯤꯕꯁꯤꯡꯗꯣ ꯅꯤꯂꯨꯗꯗꯤ ꯇꯝꯊꯣꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯂꯨꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯁꯤꯜꯂꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯀꯥꯏꯔꯅꯤ꯫ ꯑꯗꯨꯕꯨ ꯇꯤꯠꯂꯤꯗꯤ ꯄ꯭ꯔꯤꯟꯁꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯩꯝꯇ ꯇꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯐꯣꯟ ꯂꯧꯊꯣꯛꯑꯒ ꯅꯤꯂꯨꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯃꯎ ꯐꯕꯗꯤ ꯄ꯭ꯔꯤꯟꯁꯅ ꯍꯦꯟꯕꯅꯤꯅ ꯇꯤꯠꯂꯤꯗꯒꯤ ꯐꯣꯟ ꯃꯨꯜꯂꯒ ꯄ꯭ꯔꯤꯟꯁꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯤꯠꯂꯤꯁꯨ ꯍꯟꯕ ꯂꯩꯇꯅ ꯄ꯭ꯔꯤꯟꯁꯇꯒꯤ ꯐꯣꯟ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯄ꯭ꯔꯤꯟꯁꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯔꯕꯁꯨ ꯇꯤꯠꯂꯤꯅ ꯌꯥꯔꯛꯇꯕꯁꯤꯗ ꯄ꯭ꯔꯤꯟꯁꯁꯨ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯅꯪꯒꯤ ꯐꯣꯟꯁꯦ ꯄꯤꯔꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯤꯂꯨꯗ ꯄꯥꯎ ꯇꯝꯊꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯇꯤꯠꯂꯤꯅꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ, ꯅꯪ ꯅꯤꯂꯨꯁꯦ ꯂꯧꯈꯤꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯧꯔꯔꯣꯏꯗ꯭ꯔꯥ? ꯄ꯭ꯔꯤꯟꯁꯅ ꯈꯨꯝꯂꯛꯏ, ꯍꯥꯟꯅ ꯑꯩꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯁꯤ꯫ ꯑꯗꯨꯕꯨ ꯇꯤꯠꯂꯤꯁꯨ ꯍꯟꯕ ꯂꯩꯇꯦ, ꯃꯥꯒꯤ ꯐꯣꯟ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯇꯤꯠꯂꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯄ꯭ꯔꯤꯟꯁꯅꯁꯨ ꯈꯪꯂꯛꯂꯦ꯫ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯤꯠꯂꯤꯗ ꯁꯤꯡꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ, ꯑꯗꯨꯕꯨ ꯅꯪꯅ ꯅꯤꯂꯨꯗ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯃꯥꯡꯖꯗꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯈꯟꯊꯈꯣ꯫ ꯑꯩ ꯏꯇꯣꯝꯗ ꯅꯠꯇꯦ, ꯅꯪꯒꯤꯁꯨ ꯃꯥꯡꯖꯕ ꯂꯥꯛꯀꯅꯤ꯫ ꯑꯩꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯅꯤꯂꯨꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯤꯂꯨ ꯑꯩꯈꯣꯏꯅꯤꯗꯤ ꯀꯥꯏꯅꯔꯅꯤ꯫ ꯅꯤꯂꯨ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯕꯅꯤꯅ ꯅꯪꯒꯤ ꯄꯩꯁꯥꯁꯨ ꯐꯪꯉꯔꯣꯏ꯫ ꯇꯤꯠꯂꯤꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯃꯇꯦꯡꯗꯣ ꯑꯩ ꯄꯥꯡꯕꯤꯔꯒꯦ, ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯪꯂꯕꯅꯤ나 ꯅꯪꯒꯤ ꯑꯔꯣꯟꯕꯁꯤꯡ ꯑꯁꯦ ꯍꯥꯏꯗꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯣ ꯅꯪ ꯑꯣꯏꯅ ꯄꯤꯔꯛꯑꯣ꯫ ꯄ꯭ꯔꯤꯟꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯤꯂꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯗꯤ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯑꯣꯏꯅ ꯂꯧ꯫ ꯅꯤꯂꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯔꯛꯀꯅꯤ, ꯑꯩꯅ ꯍꯥꯏꯕꯒꯤꯅꯤ ꯅꯪꯒ ꯂꯨꯍꯣꯡꯈꯤꯕꯗꯣ, ꯑꯗꯨꯅ ꯅꯤꯂꯨꯗ ꯑꯩꯅ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯛꯀꯅꯤ꯫ ꯇꯤꯠꯂꯤꯁꯨ ꯄꯩꯁꯥꯗꯤ ꯄꯥꯝꯕꯅꯤꯅ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯤꯠꯂꯤꯗꯤ ꯄ꯭ꯔꯤꯟꯁꯇ ꯏꯊꯥ ꯊꯥꯖꯕ ꯂꯩꯇ꯭ꯔꯤ꯫
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯠꯂꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯤꯂꯨꯗ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯍꯧꯔꯛꯈꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯤꯂꯨꯗ ꯂꯨꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯇꯤꯠꯂꯤꯅꯁꯨ ꯈꯪꯂꯝꯃꯤ ꯅꯤꯂꯨꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯂꯨꯗ ꯊꯦꯝꯕ ꯍꯧꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯤꯠꯂꯤꯗꯤ ꯃꯥꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯅꯤꯂꯨꯒꯤ ꯄꯩꯁꯥꯁꯦ ꯃꯌꯥꯝꯕ ꯕꯤꯀ꯭ꯔꯝꯅ ꯂꯧꯊꯣꯛꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯇꯤꯠꯂꯤ ꯑꯃꯗꯤ ꯅꯤꯂꯨ ꯃꯤ ꯇꯥꯗꯕ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯥꯛꯂꯝꯃꯤ ꯇꯤꯠꯂꯤꯅ ꯍꯥꯏꯔꯛꯏ ꯕꯤꯀ꯭ꯔꯝꯅ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯁꯤꯒꯅꯦꯆꯔ ꯑꯃꯗꯤ ꯆꯪꯒꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯇꯕ ꯌꯥꯔꯔꯣꯏ ꯅꯈꯨꯠ ꯇꯦꯛꯑꯦ ꯁꯥꯏꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯤꯟꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯅꯤꯂꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯉꯥꯎꯕꯅ ꯉꯥꯡꯅꯒꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯍꯥꯟꯅ ꯊꯨꯗꯦꯛꯑꯁꯤ ꯊꯥ ꯑꯃ ꯄ꯭ꯂꯥꯁꯇꯔ ꯍꯥꯞꯄꯒ ꯂꯩꯔꯅꯤ ꯑꯗꯨꯅ ꯅꯪꯅ ꯊꯥ ꯑꯃ ꯄ꯭ꯂꯥꯁꯇꯔ ꯍꯥꯞꯄꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯅꯪꯗꯤ ꯁꯥꯏꯟ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤನ ꯄꯩꯁꯥꯁꯨ ꯃꯈꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯃꯔꯣꯏ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯤꯟꯁꯅ ꯃꯥꯒꯤ ꯊꯕꯛꯇꯨꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯁꯤꯜꯂꯛꯂꯅꯤ ꯑꯗꯨꯒ ꯊꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯂꯨ ꯄ꯭ꯔꯤꯟꯁꯀꯤꯗꯃꯛꯇ ꯊꯥ ꯑꯃꯈꯛꯇꯪꯗꯤ ꯆꯩꯅꯥ ꯈꯥꯡꯉꯨ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯤꯂꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯈꯨꯠ ꯁꯣꯛꯑꯦ ꯍꯥꯏꯖꯤꯟꯅꯔꯒ ꯄ꯭ꯂꯥꯁꯇꯔ ꯑꯃ ꯍꯥꯞꯄꯁꯤ ꯑꯁꯦꯡꯕꯒꯤ ꯈꯨꯠ ꯊꯨꯗꯦꯛꯄꯒꯤ ꯃꯍꯨꯠꯄꯨꯗꯤ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯐꯠꯇ ꯂꯧꯁꯤꯡꯗ ꯃꯈꯣꯏ ꯑꯃꯨꯛ ꯐꯠꯇꯕ ꯂꯩꯇ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯑꯁꯦꯡꯕꯒꯤ ꯁꯣꯛꯏ ꯅꯠꯇ꯭ꯔꯒꯅ ꯁꯣꯛꯇꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯇꯦꯁ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯅꯤꯂꯨꯒꯤ ꯈꯟꯖꯥꯅꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄ꯭ꯔꯤꯟꯁꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥꯒꯤꯗꯃꯛꯇ ꯃꯁꯤ ꯐꯥꯎꯕꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯇꯤꯠꯂꯤꯅ ꯃꯅꯤ ꯋꯤꯗ꯭ꯔꯣꯋꯦꯜ ꯐꯣꯔꯝ ꯑꯃ ꯂꯧꯊꯣꯛꯑꯒ ꯅꯤꯂꯨꯗ ꯄꯤꯔꯛꯏ ꯅꯤꯂꯨꯁꯨ ꯄ꯭ꯔꯤꯟꯁ ꯄꯜꯂꯛꯄꯗ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯐꯣꯔꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯅ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯁꯥꯏꯟ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯇꯤꯠꯂꯤꯅ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯑꯃꯒ ꯁꯤꯔꯤꯟꯁ ꯑꯃꯒ ꯂꯧꯊꯣꯔꯛꯏ ꯅꯤꯂꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯑꯗꯨꯅ ꯇꯤꯠꯂꯤꯅ ꯍꯥꯏꯔꯛꯏ ꯄꯪꯊꯅꯕ ꯍꯤꯗꯥꯛꯅꯤ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯐꯥꯎꯗꯅꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯤꯠꯂꯤꯅ ꯅꯤꯂꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯀꯥꯞꯁꯤꯟꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯍꯤꯗꯥꯛꯀꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯤꯠꯂꯤꯅ ꯅꯨꯡꯊꯪ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯑꯒ ꯅꯤꯂꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯣꯝꯗꯠꯇꯨꯅ ꯃꯈꯨꯠ ꯊꯨꯗꯦꯛꯂꯝꯃꯤ ꯅꯤꯂꯨꯗꯤ ꯆꯩꯅꯥ ꯐꯥꯎꯖꯗ꯭ꯔꯕꯁꯨ ꯃꯈꯨꯠ ꯑꯇꯦꯛꯄ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯁꯤꯗꯅ ꯇꯤꯠꯂꯤꯅ ꯍꯥꯏꯔꯛꯏ ꯌꯨꯝꯒꯤ ꯃꯤꯅ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯀꯨꯇꯔ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯁ꯭ꯀꯨꯇꯔꯗꯒꯤ ꯑꯣꯟꯊꯕꯅꯤ ꯍꯥꯏꯌꯨ ꯍꯥꯏꯅ ꯅꯤꯂꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯃꯦꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅꯤꯂꯨꯒꯤ ꯃꯈꯨꯠ ꯄ꯭ꯂꯥꯁꯇꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯪꯊꯅꯕ ꯍꯤꯗꯥꯛꯀꯤ ꯔꯤꯑꯦꯛꯁꯟ ꯂꯣꯏꯔꯛꯄꯒꯤ ꯑꯅꯥꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯅꯤꯂꯨꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯤ ꯑꯗꯨꯒ ꯇꯤꯠꯂꯤꯁꯨ ꯃꯈꯣꯡ ꯃꯈꯨꯠꯇ ꯃꯁꯥ ꯃꯇꯣꯟꯗ ꯁꯣꯛꯍꯟꯖꯕꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯂꯂꯤꯠꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯌꯦꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯪꯒꯤꯇꯥꯒꯤ ꯄꯩꯁꯥꯗꯤ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯕꯤꯀ꯭ꯔꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯅꯤꯂꯨ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯎꯕ ꯃꯇꯝꯗ ꯕꯣꯁꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯁꯦ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯅꯈꯣꯏꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯎꯄꯥꯏ ꯂꯩꯖꯗꯅ ꯍꯥꯏꯖꯔꯛꯏ ꯊꯕꯛ ꯑꯃꯈꯛꯇꯗꯤ ꯄꯤꯕꯤꯌꯨ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯊꯤꯖꯔꯣꯏ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯔꯒ ꯕꯣꯁꯅ ꯕꯤꯀ꯭ꯔꯝꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯤ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯀꯦꯁꯞ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯗꯧꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯈꯥꯝꯃꯨ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯂꯒ ꯍꯥꯠꯇꯣꯛꯑꯣ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯕꯗꯤ ꯃꯥꯅ ꯄꯨꯔꯛꯄ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯗꯨꯗꯒꯤ ꯂꯥꯛ 10ꯗꯤ ꯅꯈꯣꯏꯒꯤ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯊꯕꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯕ ꯅꯣꯡꯃꯩꯗꯨꯗꯤ ꯍꯣꯔꯦꯟ ꯅꯌꯨꯝꯗ ꯊꯤꯜꯍꯜꯂꯛꯀꯦ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯃꯈꯣꯏ ꯑꯅꯤꯃꯛꯇꯤ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯕꯣꯁ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯖꯗ꯭ꯔꯤ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯤ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯕꯣꯁꯅ ꯈꯣꯟꯗꯥ ꯊꯤꯅ ꯆꯩꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯌꯥꯝꯕ ꯂꯨꯄꯥ 10ꯒꯤ ꯊꯕꯛꯄꯨ ꯏꯂꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯊꯕꯛꯁꯦ ꯄꯥꯝꯃꯒꯅ ꯇꯧꯔꯣ ꯄꯥꯝꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯇꯧꯍꯟꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯌꯥꯅꯤꯡꯗ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯂꯨꯗꯤ ꯀꯤꯖꯅ ꯀꯞꯂꯒ ꯇꯤꯠꯂꯤꯗ ꯍꯥꯏꯔꯤ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯌꯦꯡꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯂꯣꯏ ꯃꯤꯍꯥꯠꯄꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯅꯤꯡꯗꯦ ꯇꯤꯠꯂꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯃꯈꯣꯏꯅ ꯇꯥꯈꯤꯅꯤ ꯅꯤꯂꯨꯗꯤ ꯃꯥꯒꯤ ꯄ꯭ꯔꯤꯟꯁ ꯀꯧꯔꯒ ꯈꯨꯗꯛꯇ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯅꯤ ꯍꯥꯏꯔꯤ ꯇꯤꯠꯂꯤꯅꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯤꯂꯨꯅꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯁꯥꯎꯅꯤꯡꯂꯕ ꯇꯤꯠꯂꯤꯅꯁꯨ ꯅꯤꯂꯨꯗꯒꯤ ꯐꯣꯟ ꯑꯗꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯤꯂꯨꯅꯁꯨ ꯄ꯭ꯔꯤꯟꯁ ꯀꯧꯅꯅꯕ ꯍꯣꯠꯅꯔꯤ ꯇꯤꯠꯂꯤꯅꯗꯤ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯅꯤꯂꯨꯕꯨ ꯅꯝꯗꯨꯅ ꯐꯥꯖꯤꯜꯂꯒ ꯃꯉꯣꯟꯗꯒꯤ ꯐꯣꯟ ꯃꯨꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯆꯤꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯍꯌꯦꯡꯁꯦ ꯅꯪ ꯀꯩꯝꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯃꯒ ꯂꯩꯒꯗꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯊꯦꯡꯅꯔꯕꯁꯨ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯕꯗꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯥꯛꯄꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯗ ꯆꯦꯛ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯅꯪꯅ ꯍꯌꯦꯡ ꯊꯕꯛ ꯌꯥꯎꯗꯣꯏꯁꯦ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯤꯂꯨꯅꯗꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯃꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯛꯇꯕꯁꯤꯗꯒꯤ ꯇꯤꯠꯂꯤꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯔꯤ
ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯒꯗꯕ ꯈꯤꯇꯪꯗ ꯉꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯁꯣꯏꯍꯜꯂꯛꯀꯅꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯅꯤꯂꯨꯁꯨ ꯍꯟꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯡꯅꯔꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯩꯗꯤ ꯍꯌꯦꯡꯒꯤ ꯊꯕꯛꯁꯤꯗ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯄ꯭ꯔꯤꯟꯁ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩ ꯏꯇꯣꯝꯗ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯅꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯤꯂꯨꯁꯨ ꯊꯦꯝꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯇꯤꯠꯂꯤ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯅꯤꯂꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯤꯂꯨ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯇꯧꯗꯕ ꯌꯥꯗ ꯇꯧꯔꯤꯅꯤ ꯅꯤꯂꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛ ꯑꯩ ꯄ꯭ꯔꯤꯟꯁꯀ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯕ ꯂꯥꯛꯑꯣ ꯀꯧꯈꯤꯌꯦ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯟꯁ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯅ ꯂꯩꯔꯝꯈꯤꯅꯤ ꯑꯗꯨꯅ ꯅꯪꯅ ꯄ꯭ꯔꯤꯟꯁꯇ ꯀꯣꯜ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯏꯔꯛꯂꯕꯗꯤ ꯑꯊꯦꯡꯕꯗ ꯅꯨꯄꯤꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅꯔꯅꯤ ꯑꯗꯨꯅ ꯅꯪꯅ ꯀꯣꯜ ꯇꯧꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯑꯩ ꯑꯣꯏꯅ ꯄ꯭ꯔꯤꯟꯁꯇ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯒꯦ ꯅꯪꯒꯤ ꯃꯔꯝꯗꯁꯨ ꯐꯖꯅ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯇꯤꯠꯂꯤꯅ ꯄ꯭ꯔꯤꯟꯁꯇ ꯀꯣꯜ ꯇꯧꯅꯅꯕ ꯃꯈꯣꯏ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯍꯌꯦꯡꯒꯤ ꯊꯕꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕ ꯅꯣꯡꯃꯩ ꯑꯃ ꯄ꯭ꯔꯗꯤꯞꯇ ꯄꯤꯔꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛꯁꯨ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯝꯃꯤ ꯇꯤꯠꯂꯤꯁꯨ ꯇꯟꯖꯥ ꯆꯥꯅ ꯊꯣꯔꯛꯄꯅꯤꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ ꯏꯃꯨꯡꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯂꯂꯤꯠꯁꯨ ꯃꯆꯥꯁꯤꯡꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯝꯇ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯤ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯁꯥꯖꯔꯕꯁꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯤꯠꯂꯤꯗꯤ ꯄ꯭ꯔꯤꯟꯁꯇ ꯀꯣꯜ ꯇꯧꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯆꯨꯔꯨꯞ ꯑꯃ ꯊꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯕꯤꯀ꯭ꯔꯝ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯅꯛꯁꯤꯟꯅꯒꯅꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯌꯨ ꯍꯥꯏꯅ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯇꯤꯠꯂꯤꯅꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯇꯤꯠꯂꯤꯗꯤ ꯃꯌꯥꯝꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯈꯤ ꯏꯅ ꯍꯪꯒꯣꯏꯅꯔꯤꯕ ꯃꯇꯤꯟ ꯁꯤꯟꯅꯔꯤꯕ ꯃꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯤꯠꯂꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯅꯤꯂꯨꯗ ꯍꯥꯏꯔꯤ ꯄ꯭ꯔꯤꯟꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯌꯦꯡꯁꯦ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯁꯥꯒꯠꯂꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯁꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯅꯗꯤ ꯃꯥꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯉꯣꯟꯗ ꯀꯣꯜꯁꯨ ꯃꯦꯁꯦꯖꯁꯨ ꯑꯃꯗ ꯊꯥꯔꯛꯀꯅꯨ ꯍꯥꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯑꯃ ꯂꯩ ꯍꯥꯏ ꯅꯤꯂꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯪꯂꯛꯏ ꯅꯪꯅ ꯄ꯭ꯔꯤꯟꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯀꯥ ꯃꯅꯨꯡꯗ ꯁꯥꯟꯅꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯁꯥꯟꯅꯔꯣꯏꯗꯤ ꯀꯩꯒꯤꯅꯣ ꯇꯤꯠꯂꯤꯅꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜ ꯈꯟꯒꯅꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯂꯣꯏꯔꯕꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯂꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯋꯥꯅꯁꯨ ꯋꯥꯅ ꯈꯥꯡꯉꯣ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯂꯂꯤꯠꯅ ꯅꯤꯂꯨ ꯀꯧꯁꯤꯜꯂꯒ ꯃꯅꯥꯛꯇ ꯐꯝꯍꯟꯗꯨꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯤꯠꯂꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯐꯨꯅꯔꯒ ꯍꯜꯂꯛꯄꯗ ꯇꯤꯠꯂꯤꯅ ꯁꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯂꯂꯤꯠꯀꯤ ꯅꯨꯄꯤ ꯀꯥꯏꯅꯕ ꯃꯇꯝꯗ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯖꯈꯤꯕ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯗꯨꯅ ꯅꯤꯂꯨꯗ ꯇꯥꯍꯜꯂꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯂꯂꯤꯠꯅ ꯅꯤꯂꯨꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠꯇꯨ ꯇꯁꯦꯡꯅꯃꯛꯀꯤ ꯁꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯥ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯋꯥꯔꯤ ꯇꯥꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯇꯤ ꯇꯤꯠꯂꯤꯅ ꯈꯪꯕꯅꯤꯅ ꯇꯤꯠꯂꯤꯅꯗꯤ ꯅꯤꯂꯨꯕꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯅꯤꯂꯨꯕꯨ ꯀꯥ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈꯤ ꯑꯗꯨꯕꯨ ꯂꯂꯤꯠꯅꯗꯤ ꯇꯤꯠꯂꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯂꯨꯒꯤ ꯃꯈꯨꯠ ꯊꯨꯗꯦꯛꯇ꯭ꯔꯤꯉꯩꯗ ꯁꯥꯏꯟ ꯇꯧꯍꯧꯕ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯐꯣꯔꯝ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯂꯨꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯖꯔꯤꯕ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯈꯤ ꯑꯗꯨꯒ ꯕꯦꯡꯛꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗꯅ ꯇꯤꯠꯂꯤꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ PCO ꯑꯃꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯜ ꯇꯧꯔꯗꯨꯅ ꯄꯥꯎ ꯄꯤꯔꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯀꯦꯁꯞ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯗꯧꯔꯤ ꯑꯗꯨꯕꯨ ꯀꯦꯁꯞꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯥꯕꯨ ꯍꯥꯠꯇꯣꯛꯑꯒ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯃꯨꯟꯒꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯂꯥꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯁꯞꯀꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯀꯜꯂꯣ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯃꯌꯨꯝꯗ ꯅꯣꯡꯃꯩ ꯊꯤꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁꯇ ꯂꯣꯏꯅꯃꯛ ꯄꯥꯎ ꯄꯤꯊꯣꯛꯈꯤ ꯇꯤꯠꯂꯤꯅ ꯃꯌꯥꯝꯕ ꯑꯅꯤꯃꯛ ꯄꯨꯂꯤꯁꯇ ꯁꯤꯡꯅ ꯊꯣꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗ ꯅꯤꯂꯨꯅ ꯇꯤꯠꯂꯤꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯅꯤꯂꯨꯒꯤ ꯑꯉꯛꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯤꯠꯂꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯍꯧꯔꯕꯗꯤ ꯏꯕꯥꯅꯤꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯎꯕ ꯃꯐꯝꯗ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯖꯦꯜꯗ ꯊꯝꯗꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯠꯂꯤꯅ ꯄ꯭ꯔꯤꯟꯁꯀꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯂꯨꯕꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯂꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯟꯁꯀꯤ ꯒꯥꯔꯤꯗꯤ ꯎꯗꯦꯅ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯉꯔꯥꯡ ꯄ꯭ꯔꯤꯟꯁꯀ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯃꯥ ꯈꯔ ꯊꯦꯡꯅ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤ ꯅꯤꯂꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯄ꯭ꯔꯤꯟꯁ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯗꯥꯏꯗꯅꯣꯃ ꯐꯝꯃꯒ ꯉꯥꯏꯃꯤꯟꯅꯁꯤ ꯇꯤꯠꯂꯤꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯅꯤꯂꯨꯗ ꯌꯦꯡꯕ ꯉꯝꯗꯅ ꯃꯃꯥꯏ ꯂꯨꯛꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯕꯁ ꯅꯪꯍꯧꯔꯔꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯇꯤꯠꯂꯤ ꯅꯤꯂꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯁꯤꯟꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯈꯥꯝꯂꯨꯕꯒꯤ ꯑꯥꯔꯊ ꯂꯩꯅꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯤꯂꯨꯅ ꯃꯥꯒꯤ ꯕꯦꯛꯇ ꯌꯥꯎꯔꯤꯕ ꯉꯁꯥꯏ ꯕꯦꯡꯛꯗꯒꯤ ꯂꯧꯊꯣꯔꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯇꯤꯠꯂꯤꯗ ꯄꯤꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗꯨꯗ ꯅꯤꯂꯨꯅ ꯇꯤꯠꯂꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯈꯪꯅꯗꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯀꯥꯎꯊꯣꯛꯅꯔꯁꯤ ꯑꯃꯅ ꯑꯃꯗ ꯂꯥꯟꯅ ꯈꯟꯅꯔꯒꯨꯝꯁꯤ ꯇꯤꯠꯂꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯂꯨꯗ ꯃꯃꯤꯠꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯂꯨ ꯊꯝꯂꯝꯂꯒ ꯇꯤꯠꯂꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯇꯤꯠꯂꯤ ꯕꯁ ꯁ꯭ꯇꯦꯟꯗ ꯃꯤꯔꯥꯠ ꯆꯠꯀꯗꯕ ꯕꯁꯀꯤ ꯇꯤꯀꯦꯠ ꯑꯃ ꯀꯛꯂꯝꯃꯤ ꯑꯗꯨꯒ ꯕꯁ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤ मागी पुंसीगी आशा हाइबदि मागी पार्किंग लोट लेनब पैसा यावरिबा मागी बैग अदो यामना चेक्सिन्नसु कोंजरी मथंगी सेंदना तितली मिरा चटकदब बस अमदा तोंगलमी गाड़ी थाबा मतम यरपदगी बस अदुसु थौबा हरखी अदुबु तितलीगी ओइनदि मागी पुंसीगी ख्वाइदगी पामजबा मरोमदोम ओइना मयुमदगी लामना इंगना चिकना हिंजबा हाइबदो मेकअप खरेगी मतुंगदा फंगलगनी अदुबु मसी पुनम खंगना खंगना तितलीदी मसादा मथवाई इनुंग नुंगाइतबगुम तौरी मसादा इचिंग चिंगनबा फावगुमना सुउरी तितली मिरट फावब लाकपगी सांगलब लंबीदुदा नुंगाइफम खंगदना इचिंग चिंगना लाखी अदुबु मतम खरेगी मतुंगददी मिरट की अचौबा शॉपिंग मॉल अमदे यौरखी मफम असिदा पिंटुगा उनरगा शॉपिंग मॉल असिगी पार्किंग लोट अदु लैननबा वारी सानरी पिंटुना हाइरई तितली नसिसे नंगी पुंसीगी ख्वाइदगी नुंगाइबा निमित हाइबदु ओइरमनी नंगना ख्वाइदगी पामजबा पार्किंग लोट लैबा निमितनी अदुगा मसिदगी हेना नुंगाइरिबना नंगी हिंसा याइतंबा नयामसिंग अदुदगी नंगी नापादगी यामना लापा मफम असिदा इंगना चिंगना लैबा फंगलनी अदुबु हौजु फाव तितलीगी माइथुंगददी हरावबगी ममी अमता थादे अवाबगी सफम अमदी अदुम उरी मसी मतुंगदना तितलीना माना पुरप पैसासिंग लोइनम पुथोलगा पिंटुदा पिरमी पिंटुसु पार्किंग लोट दुगी मपु कौरुखिगे हरमगा चटखी मथंगी सिंदना तितली माना लेगेदोरिबा पार्किंग लोट अदुदा कोइने यंगलमी अदुबु ngasidi पार्किंग लोट असि उरुबा मतमदा मसादा हरावबा मिताबा अमता फाव फावखिदे तंजा सिदा पिंटुसु बिल्डिंग मपु पुरगा लाक्लमी पार्किंग लोट अदु तितली ममिंग ऑनसिनबगी साइन तौननबा अदुबु तितलीदी करी वखल खलुरबनो खंगदी पिंटु आइदी पार्किंग लोट से पामद्रे पार्किंग लोट से लौररोइगे हाइरई मसी तारुबदना बिल्डिंग मपुना यामना साउन हाइरई नंबु करम मीनो नंगिदमक्ता आइगी थबक मयाम मु हुंदुअगा मफम मसिदा लाखिबनी अदुगा हौजिना लौररोइ हाइरई तितलीना बिल्डिंग मपुदा अमुसु हाइजरई आइना असोइबा अमा तौखरे पार्किंग लोट से आई पामद्रे अदुना आइना पिसिनखिबा पैसादो अमु हंदोपिरो अदुबु युम्बु दुनदी सक याम ताकतना हाइरई नंग नसाना आराम थबा अमा तौजखरे हाइबसि नसाना सु याजरबनिना नंगना तौजखिबा आराम थब अदुगी धंदी ओइना नंगी पैसासिंग से मांगजबा ताबनी अदुना नंगी पैसा से हंदोकपा ngमोय हरमगा पिंटु हल्लसि लाओ हाइरी अदुबु हौजु फाबा तितलीदी मागी पैसा हंदोकपियु हाइना युम्बु अमदी पिंटुदा हाइजबदि लेप्ट्री अदुबु युम्बु नदी यामना साउना अंगांग पंगलांगदा लांगनु नयुमदा तुमिन्ना हनख्रो हाइना अथीबा वाहेगा लोइना तितलीदा चैसिनबिरई तंजा सिदा इखंग खंगदुना नोमै कापगी मखोल मा तारखी पिंटु अमदी युम्बुना हंदोकदुना येंगलबा मतमददी तितली मकुत्ता नोमै अमा पाइरगा पिंटु अमदी युम्बुदा नोमै एम तौरगा लेरमे तितलीना अकीबा सफम अमगा लोइना युम्बुदा हाइरई आइगी पैसादो लेबा मखादा थादौ युम्बुसु तितलीगी मतौसिदा किजबदगी पिंटुदा तितलीगी पैसासिंगदो हंदोअमो हाइरी पिंटुसु गाड़ी मनुंगदा यारिबा पैसागी चपुनदो लौथोअगा लेबा मखादा थादरमी अदुगा थगनबा मेकु अमदना युम्बु अमदी पिंटुसु मथवाई हिंगनबगीदमा गाड़ी थौरगा चेनख्रे मथंगी सिंदना तितली अवाबा सफम अमगा लोइना मयुमदा हलखी माना मयुम हलकपा मतुंददी नुमिदांग वायरम असिलकले फनायामनासु थेंजिलकले अदुबु तितलीना मयुम हलकपा उबदा ललितना सौरभ तौन हंगलई नयामबसिंगदी कदाइदा लेहौरे नंगना तोमदा हलईदी कैगिनो तितली केमता खुमलमदना मागी बेगता यारबा नोमै अदु लौथोअगा उपुदा यामना चेक्सिन हापचिनखी तितलीना नोमै लौथोअगा उपु मनुंगदा हापचिनखिबदो ललितनासु लोन उहौवी मसी उरुबदगी ललित खोंजेल होंख्रे किजबगी सफम अमगा लोइना खोंजेल नौथरदुना मचानुपा तितलीदा हाइरई नंगी नयामबसिंगसे ख्वाइदगी फत्तबा मी ngaktani मखोइना तौरिबा फत्तबा थबकसिंग अदुदा ngasi नंगना यावहौद्रिबदो मदुना ख्वाइदगी फरबनी अदुगा अमुकसु मचानुपाबा नुंगसिबा सारादुना हाइरई हौजिक्ति नंगसु नयुमना कै पालबनिना नयामबसिंग मतुंग इंदुना मखोइगी थबदो तौरुरनु नसागी ओइबा नंगना पामजबा थबा ओइना तौजरो अदुगा हौजु फाबा तितलीदी मपादा केमता हाइद्री मचानुपागी मतौसि उरुबदना ललितती असुम कीबे हेंगलखी अदुना मचाब अमुकसु नुंगसिबा सारादुना यामना नुंगसिना हंगलई नंगु चाक चाराब्रा नत्रगना चाक सेमो हाइब्रा अदुबु तितलीगी माइथोंगदा तारिबा असावबगी ममीदु उरुबदा ललितती किजबना खम थेंख्रे अदुना तितलीदा यामना किजना मागी मिचंग चंगलदुना हाइरई नंगी नयामा विक्रमसे ख्वाइदगी फत्तबा मिनी इमुंगसे माना लैखा ताहलबनी ललितनदी मचासिना चटखिबा थबकतो इलाइ लाइबा थबक नते सीबा चंगबा नोंगदम नाइदबा थबकनी खंगी अदुना मचासिंग पुन्ना थबक चखरबा मतुंगदा तितली मतोमदा नोमै पुरगा हलकपसिदा मतम पुमदा विक्रमना तौबा खुदिमक्ता वा अमता हाइदना विक्रमना यानबता चलंबा ललित हौजिक्ति विक्रमना अरुबा थबा अमा चखिबदगी सीबा चंगबा खंगदना मयुमदा हलक्त्रबनिना विक्रमबा मुख हुनुंदुना ngang हरकले हौजिक्ति मयुमदा हलकलिबा माना सोंजलकलबा मतमदा माबु यंगसिनबिनबगीदमक्ता हौजिक लेहौरिबा मागी मचानुपा अतोंबा तितलीदो ओइना ओनसिनख्रे तितलीगी मिचंगदा लेपख्रे तितलीगी याका येंगदुना तितलीगी अपामा थबक तौननबु होनरी
ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯇꯤꯠꯂꯤꯅꯗꯤ ꯂꯂꯤꯠꯀꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯜꯂꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯤꯠꯂꯤꯅ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯕ ꯃꯤꯗꯤ ꯅꯪꯅꯤ"꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯤꯠꯂꯤ ꯃꯌꯨꯝꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯂꯤꯠꯇꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ "ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ" ꯍꯥꯏꯗꯨꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯍꯪꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯇꯤꯠꯂꯤꯅ ꯂꯂꯤꯠ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯂꯒ ꯅꯤꯂꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯅꯤꯂꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ, "ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯅꯈꯣꯏ ꯑꯅꯤꯕꯧ? ꯉꯔꯥꯡꯗꯒꯤ ꯅꯈꯣꯏ ꯏꯃꯨꯡꯗ ꯀꯣꯜ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯀꯣꯜ ꯄꯥꯏꯔꯛꯇꯦ꯫ ꯅꯪꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ." ꯅꯤꯂꯨꯅꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ, ꯀꯞꯇꯨꯅꯇ ꯂꯩ꯫ ꯇꯤꯠꯂꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯅꯤꯂꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯤꯂꯨꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯇꯣꯝꯗ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯇꯤꯠꯂꯤꯅ ꯅꯤꯂꯨ ꯍꯦꯛ ꯎꯕꯒ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯆꯦꯅ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ." ꯑꯗꯨꯒ ꯅꯤꯂꯨꯅꯗꯤ ꯀꯞꯅ ꯍꯪꯂꯛꯏ, "ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯄ꯭ꯔꯤꯟꯁꯀꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ?" ꯇꯤꯠꯂꯤꯅꯁꯨ ꯈꯪꯉꯤ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯤꯂꯨꯅ ꯇꯤꯠꯂꯤꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯤꯕ ꯃꯃꯥ ꯃꯄꯥꯗ ꯌꯥꯝꯅ ꯋꯥꯔꯧꯖꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯒ ꯄ꯭ꯔꯤꯟꯁꯀ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯅꯝꯗꯅ ꯊꯥꯖꯈꯤꯕꯅꯤ." ꯃꯆꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯨꯕꯗ ꯅꯤꯂꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯇꯤꯠꯂꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯤꯠꯂꯤꯗꯤ ꯍꯧꯖꯤꯛꯁꯨ ꯅꯤꯂꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯤꯠꯂꯤꯅ ꯅꯤꯂꯨꯒꯤ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯒꯇꯣ ꯅꯤꯂꯨꯒꯤ ꯐꯃꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯅꯤꯂꯨꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ, "ꯄꯩꯁꯥꯁꯤꯡꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ, ꯃꯁꯤꯗꯤ ꯅꯪꯒꯤ ꯄꯩꯁꯥꯅꯤ" ꯍꯥꯏꯔꯛꯏ꯫ ꯇꯤꯠꯂꯤ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯇꯕꯨ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯃꯁꯥꯅ ꯂꯥꯜꯂꯦ ꯈꯪꯅ ꯋꯥ ꯂꯣꯠꯇꯨꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤꯗꯃꯛꯇ ꯅꯤꯂꯨꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯅꯤꯂꯨꯅꯁꯨ ꯃꯥ ꯃꯁꯥꯇꯒꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯧꯑꯣꯏꯗꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅ ꯄꯨꯟꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯃꯁꯥꯇꯒꯤ ꯈꯜꯂꯒ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯄꯥꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯔꯦ꯫ ꯇꯤꯠꯂꯤ ꯑꯃꯗꯤ ꯅꯤꯂꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯅꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕ ꯂꯥꯛꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯤꯠꯂꯤꯅ ꯅꯤꯂꯨꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯅꯤꯂꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯂꯥꯟꯕ ꯂꯝꯕꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗꯣ ꯀꯥꯎꯊꯣꯛꯂꯁꯤ, ꯑꯗꯨꯒ ꯏꯅꯧ ꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯍꯟꯗꯛ ꯑꯃꯨꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗꯗꯤ ꯆꯞ ꯆꯥꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ." ꯅꯤꯂꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯖꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯅꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯗꯤ ꯀꯝꯗꯧꯕ?" ꯇꯤꯠꯂꯤꯅ ꯈꯨꯝꯂꯛꯏ, "ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯔꯣꯏ." ꯅꯤꯂꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯗꯨ ꯑꯣꯏꯔꯗꯤ ꯗꯣꯛꯇꯔꯗ ꯍꯥꯟꯅ ꯆꯠꯂꯨꯈꯤꯁꯤ, ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯌꯣꯠ ꯐꯨꯝꯗꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯔꯛꯑꯦ꯫ ꯅꯤꯂꯨ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯤꯡꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯑꯣꯏꯍꯜꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯈꯜꯂꯨꯔꯒ ꯃꯇꯣꯝꯗ ꯅꯤꯡꯉꯝꯖꯗꯅ ꯄꯪꯀꯞꯇ ꯀꯞꯂꯤ꯫ ꯇꯤꯠꯂꯤꯁꯨ ꯃꯗꯨ ꯃꯉꯥꯏ, ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯗꯨꯅ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯟꯊꯗꯅ ꯃꯁꯥꯇꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯖꯗꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯄ꯭ꯔꯗꯤꯞꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯅꯤನ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯝꯁꯤꯟꯈ꯭ꯔꯦ, ꯏꯁꯨꯛ ꯁꯨꯛꯄ, ꯃꯤꯅ ꯆꯪꯕꯗ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯐꯥꯎꯅꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯇꯤꯠꯂꯤ ꯑꯃꯗꯤ ꯅꯤꯂꯨ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯃꯒ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯅꯤꯡꯈꯥ ꯇꯝꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫